फिल्म की अहान सिंद ट्रेन स्टेशन ममाना पिगली मचानुपी कोलग तुम्लमी अदुगा थंगलब मिकुप अमदना ngसाइदगी तंजा येंगदुना लेरमलिबा सखंगदबा मियुए मना ममाना कोंदुना तुमलिबि मचानुपीबु हुरानदुना पुबिकी लेंसन ब्रेक्सिमा मंगा पखना ताम ओक्चरी ngasi अमु मयामगिदमक्ता अनौब फिल्म अमा पुजरकली ngasi पुजरकलिबा फिल्म असि ममिंगदी स्टोलन हुरानबिख्रे पृथ्वीदा मी मखल अनि लै अमना मीगी अवाब उबु मतमदा मसामकी अवाबगम चेंसिनदुना मतेंग पांगे अदुगा अतोपा मियुए मखल अमना ममांगदा थोकलिबा उरिबा मीगी अवाबसिंग अदो मसादबु थोकत्रबदि यारे खंदुना उसिन्नदुना लैथोक्तुना चटपा ngamba मियोय मखल अनि सिना मचा काइना खरबि ममागी अवाब उबु मतमदा मखोइना करी तौबगे हायबदो ngasi फिल्म असिदा पुन्ना येंगमिनसि ngasi पुजरकलिबा फिल्म असि असेंग थोकिबा थौदोकसिंग युमफम ओइबा फिल्म नि फिल्म गे अनि सुबा सिंदा गौतम कबु नुपामा ट्रेन स्टेशन गी मपांदा मनाउ नुपागी ट्रेन लाकपा ngairamli अदुगा स्टेशन मनुंगदना मचा हुरान बिख्रबि ममा जुम्पाना हौगलपा मतमदा मचा नुपीबु कोइथि थिरि मागी ममांगदा अहानबा उबु नुपा रामन गौतम गी मनाउ नुपागी कोलर पाइदुना इचानुपी नंग हुरान खिबनी इचानुपी कायदा लैख्रे हंगले जम्पाना लावबगी मखोल तारगा मनाक्ता लेरमा मियोय कया मसु चेंसिनरखि अदुगा स्टेशन मपान लेबलिबा मयामना स्टेशन मनुंगदा मयाम लांगनबदु ताबा मतमदा करी थोकलबनु हायना पाखतना चेंसिलई गौतमना स्टेशन मनुंग चंगलपा मतमददि मयाम संगदना मनाउ नुपाबु अंगांग हुरान बनी हायदना फा लेरमे ममा जुम्पाना हायरि इचानुपीगी तुपी माना पाइरमबनी अदुना आइगी इचानुपी चंपा माना हुरान खिबनी अदुबु रामनदी मयामदा हायरि आइनी स्टेशन दगी थोलपा मतमदा नुपी मन अंगांग पुरगा हाथो हाथो थोलखि माना हाथो हाथो चेंथोरकपदुदा एंगोंदा थेंजिनखि मदुदा तुपी से ताहौबनी आइसु नुपीदुदा तुपी पीगे हायदना तुपी से लेमायदगी खुनगतबनी मतंग सिदा स्टेशन द गार्ड ताब पुलिस दुसु चेंसिलकले अदुगा कैदौनरगे हायन हंगलई जुम्पाना मचा नुपीगी तुपी पायरम नुपासी अंगांग खुरान बनी हायना पुलिस ता हायरि अदुबु गौतम नदी पुलिस ता हायरि इनाउ नुपादा नुपी मिने थेंजिलंबदगी तुपी से ताहौबनी तुपी पीगे हायदना इनाउ नुपान खुंगतलुबा खक्तनी गौतम न मनाउ नुपादा हंगली नुपीदु नंग मसक्ति खंगौरा रामन न खुमलई मसक्ति फजना उहौद्रे मासु हाथो हाथो चेनख्रे आइने ट्रेन दगी हेक कुमथरकपगा फोन मा याउद्रे हायदना दुकान अमदा चंगगा चा थकना थकना फोन गातंग चार्ज तोरमबनी आइने दुकानदगी पोचे लेबा फोन चार्ज तौबा खुदिमा दुकानदार सिना लोइना उबनी मंगोंदसु हंगु मतंग सिदा दुकानदार दुनसु यामना किजन हायरई रामन हायरबा खुदिमा अचुम्बा गातनी पुनमक सिंग से तारुरगा ममा जुम्पादे यामना पेंजदना मतमोय कायने कपली पेंदबने हेमंखिदुना मथबाक येइदुना मचानुपीगी ममिंग हंजन हंजन कौरी मनाक्ता लेरम मियोय कया अमसु सेंसिनरक्तुना जुम्पागी अवाबदा मखोय म्यामसु सरुक यारी कपलनु हायना थेमली मयाम इलांग लांगनरिङै तंजा सिदा गौतम नदी मनाउ नुपा रामनदा चढ़ौरसिला ओ हायदना मनाउ नुपागी खुदांग पायरगा चिंगगा पुथोरखि अदुबु लाइबक थिबिदि स्टेशन द गार्ड तारिबा पुलिस अदुना मच्चे मनाउ अनिमा खामगा हायरि केस असिदा रामनना अमता ngaiba witness ni aduna police ki mamang da magi statement ma pi da bayaroi aduna nakhoi ni chatkinu matang asida gautamna police adu manak changsilaga tamna hairi matam kuithabagi mahutpudi aswai phawudang thoga wari sanarusi nangi wadana batauge adu police aduna di gautamna tathi jarei mama amana macha mangkhre dana somda wanaraga leiri aduga nangnadi nayumda khandana wakhan khalli police laaga nakhoi da wahang pahang tawkhini मधु लोरब मतुंग खक्ता नखोयनी नयम चपयानी मथंगी सिंदना रामन न वाशरूम चंगप मतमददी जुम्पाना नुपीगी वाशरूम दगी मचा नुपी कौदुना तेंथा तेंथादुना कपलिवा दु तारखी रामन सु नुपीगी वाशरूम ममांगदा हाइपेट चंगसिनदुना करीनो हायना तारुई जुम्पाना कमना नुपी मद कॉल तौरगा मतमोय कायना हायरि आइगी इचानुपीदो स्टेशन दई मीना हुरान बिखरे हौजिकति इचानुपीसु लेत्रबनिना आइने हिंगलुबगी कानद्रे अदुना अलाकप ट्रेन मगी ममांगदा चोंगसिनदुना इतोमदा सिजरनी जुम्पागा वारी सानरिबि नुपीदुना हायरई नचानुपी थीबा खंगद्रे हायदना कप्पगा लेथोअदि नचानुपी चंपादि कनाना थीगदौरी पुलिस दा कंप्लेन तौखरे पुलिस ने नचानुपी फंगनबा थीबिरकनी खंदुना लेथोअगदि नचानुपी चंपा अदुमक मांगख्रगनी मफम अदुददि कनामतना नंगी मतेंग पांगबिरओय अदुना नसामकना थीद्रगदि नचानुपी कनाना थीबिगनी मतम थेंगथद्रिङेदा चंपाबु फंगनबा थीरो असोमदना गौतमगी ममाना मचानुपादा कॉल तौरलगा हंगली ननाउ नुपाना खोयनीदि करम काना युमदा हलक्तोइनो हयेंगी फंक्शन से नंगनबदि हलउ गौतमना सुममादा पाखत्तनबा हायरि मनाउ नुपा हेक थोरकपगा मखोयनी पुन्ना लाअनी हयेंगी फंक्शन सोदनमकी यावगनी हायरि अदुगा माइके अमरमदना जुम्पाना होटल फंबा नुपा अदुदा हंगली angang huran biduna nangi hotel mamang phawduna chatkibani soidana maki nangdi uramgani adubu hotel phamba nupa aduna di minung silaitana khumlei aisi mafam sigi chokidar natte masak amta uhaude mathangdana jumpana mu raman gi manak changsilaga hanglei nangadi nupi du thengai nei hai aduna nupi du masak soidana uramgani raman na khumlei nupi du di hathu hathu chen khibani na masak fajana uhaudre
ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯁꯤꯃꯦꯟ ꯃꯆꯨꯒꯤ ꯁꯣꯜ ꯑꯃꯗꯤ ꯏꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯒꯣꯇꯝꯁꯨ ꯃꯅꯥꯎꯅꯨꯄꯥ ꯔꯥꯃꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯕ ꯌꯥꯎꯅꯔꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯨꯝꯄꯥꯅꯗꯤ ꯔꯥꯃꯟꯒꯤ ꯏꯆꯝ ꯆꯝꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯔꯥꯃꯟꯅꯗꯤ ꯅꯨꯄꯤꯗꯨꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯉꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯒꯣꯇꯝꯅꯗꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯂꯨꯄꯥ 500 ꯂꯧꯊꯣꯛꯑꯒ ꯖꯨꯝꯄꯥꯗ ꯄꯤꯔꯤ, ꯃꯁꯤ ꯂꯧꯁꯤꯜꯂꯣ꯫ ꯖꯨꯝꯄꯥꯗꯤ ꯒꯣꯇꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯃꯟꯅ ꯃꯌꯥꯝꯕ ꯒꯣꯇꯝꯗ ꯆꯩꯔꯤ꯫ ꯃꯆꯥ ꯃꯥꯡꯈꯤꯕꯒꯤ ꯋꯥꯖꯗꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯒ ꯂꯨꯄꯥ 500 ꯄꯤꯔꯤꯗꯤ ꯀꯩꯒꯤꯅꯣ? ꯒꯣꯇꯝꯅ ꯈꯨꯝꯂꯤ, ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯒꯤꯅꯤ ꯑꯩꯅ ꯂꯨꯄꯥ 500 ꯄꯤꯔꯤꯗꯣ, ꯄꯩꯁꯥ ꯄꯤꯕꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯕ꯭ꯔꯥ? ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯂꯤꯁ ꯂꯥꯛꯂꯦ꯫ ꯔꯥꯃꯟꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯔꯤ꯫ ꯔꯥꯃꯟꯅꯁꯨ ꯃꯥꯅ ꯎꯍꯧꯕ ꯈꯨꯗꯤꯡꯃꯛ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯒꯣꯇꯝꯅꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ, ꯏꯅꯥꯎꯅꯨꯄꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯕ ꯌꯥꯔꯗ꯭ꯔꯥ? ꯄꯨꯂꯤꯁ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯪ ꯆꯠꯅꯤꯡꯉꯒꯗꯤ ꯆꯠꯂꯣ, ꯅꯅꯥꯎꯅꯨꯄꯥꯗꯤ ꯆꯠꯈꯤꯕ ꯌꯥꯈꯤꯔꯣꯏ꯫ ꯄꯨꯂꯤꯁꯅ ꯔꯥꯃꯟ ꯃꯆꯤꯟ ꯃꯅꯥꯎꯗꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯖꯨꯝꯄꯥꯗꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯤ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯀꯣꯜ ꯇꯧꯔꯤ꯫ ꯖꯨꯝꯄꯥꯅꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯣꯟꯅ ꯇꯥꯔꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯔꯥꯃꯟ ꯃꯆꯤꯟ ꯃꯅꯥꯎꯗ ꯌꯥꯝꯅ ꯆꯤꯡꯅꯅ ꯍꯪꯂꯤ, ꯅꯈꯣꯏ ꯑꯅꯤꯗꯤ ꯁ꯭ꯇꯦꯁꯟꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣ? ꯑꯗꯨꯒ ꯑꯃꯨꯛ ꯔꯥꯃꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯅꯨꯄꯤꯗꯨ ꯐꯥꯍꯧꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯃꯔꯝ ꯆꯥꯗꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯔꯥꯃꯟꯁꯨ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯅꯨꯄꯤꯗꯨ ꯍꯨꯔꯥꯟꯕꯅꯤ ꯈꯪꯗꯦ, ꯑꯗꯨꯅ ꯀꯃꯥꯏꯅ ꯐꯥꯔꯨꯗꯣꯏꯅꯣ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯝꯄꯥꯅ ꯅꯨꯄꯥ ꯑꯗꯨ ꯍꯨꯔꯥꯟꯕꯅꯤ ꯐꯥꯎ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯌꯥꯝꯁꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯝꯄꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁꯅꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯗꯨꯗ ꯍꯥꯏꯔꯤ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯉꯥꯎꯕꯤꯅꯤ, ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯒ ꯄꯪꯈꯣꯠꯇ ꯈꯣꯠꯂꯤ, ꯑꯩꯉꯣꯟꯗ ꯄꯪꯐꯨꯗ ꯐꯨꯏ꯫ ꯑꯗꯨꯕꯨ ꯆꯝꯄꯥꯅꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯉꯥꯡ ꯍꯨꯔꯥꯟꯕ ꯅꯨꯄꯤꯗꯨꯒ ꯈꯪꯅꯕꯅꯤ, ꯑꯉꯥꯡ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯇꯨꯗ ꯃꯥꯁꯨ ꯌꯥꯎꯕꯅꯤ꯫ ꯑꯉꯥꯡ ꯍꯨꯔꯥꯟꯈꯤꯕꯤ ꯅꯨꯄꯤꯗꯨꯗ ꯅꯨꯄꯥ ꯑꯁꯤꯅ ꯀꯣꯜ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩ ꯇꯥꯔꯛꯂꯕꯅꯤ꯫ ꯍꯣꯇꯦꯜꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤ, ꯑꯩꯗꯤ ꯏꯃꯥꯟꯅꯕꯗ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯉꯥꯡ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯎꯍꯧꯕꯁꯤꯡ ꯑꯗꯨ ꯄꯥꯎ ꯇꯝꯃꯨꯕ ꯈꯛꯇꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯃꯟꯅꯁꯨ ꯌꯥꯎꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯤ, ꯆꯥ ꯌꯣꯟꯕ ꯅꯨꯄꯥꯁꯤꯗ ꯑꯩꯒꯤꯁꯨ ꯆꯤꯡꯅꯕ ꯈꯔ ꯂꯩ, ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯐꯣꯟꯗ ꯂꯣꯟꯅ ꯂꯣꯟꯅ ꯀꯩꯅꯣꯝꯃ ꯌꯦꯡꯂꯤꯕꯅꯤ, ꯀꯅꯥꯅꯣꯃꯗ ꯄꯥꯎ ꯄꯤꯕꯒꯨꯝꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯍꯥꯟꯕ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯃꯥꯗꯤ ꯀꯩꯝꯇ ꯎꯍꯧꯗꯦ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯎꯍꯧꯕ ꯈꯨꯗꯤꯡꯃꯛ ꯄꯥꯎ ꯄꯤꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯒꯣꯇꯝꯅꯗꯤ ꯃꯅꯥꯎꯅꯨꯄꯥꯗ ꯍꯥꯏꯔꯤ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ? ꯃꯤꯒꯤ ꯊꯕꯛꯇ ꯌꯥꯎꯁꯤꯜꯂꯤ ꯀꯩꯒꯤꯅꯣ? ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯃꯅ ꯆꯥ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯪꯒꯤ ꯐꯣꯟ ꯄꯨꯊꯣꯔꯛꯑꯣ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯐꯣꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯖꯤꯜꯂꯤ꯫ ꯄꯥꯎꯈꯨꯝꯁꯦ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯊꯥꯖꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯂꯤꯁꯇꯒꯤ ꯈꯨꯄꯥꯛ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂ ꯃꯥꯜꯂꯦ꯫ ꯇꯞꯅ ꯏꯪꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ, ꯊꯥ 2ꯒꯤ ꯃꯃꯥꯡꯗ ꯁꯨꯔꯤꯂꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯈꯤ꯫ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯉꯥꯡ ꯑꯃ ꯍꯨꯔꯥꯟꯕ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯀꯃꯤꯁꯟ ꯑꯣꯏꯅ ꯂꯨꯄꯥ 5,000 ꯄꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅꯁꯨ ꯍꯨꯔꯥꯟꯕ ꯌꯥꯒꯗꯕ ꯑꯉꯥꯡ ꯂꯥꯛꯂꯕꯗꯤ ꯑꯩꯅ ꯁꯨꯔꯤꯂꯤꯗ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯄꯥꯎ ꯄꯤ꯫ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯄꯨꯂꯤꯁ ꯑꯃꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯨꯈꯝꯅ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯍꯥꯏꯔꯤ, ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯍꯨꯔꯥꯟꯕꯒꯤ ꯗꯟꯗꯤ ꯅꯪꯅ ꯐꯪꯐꯝ ꯊꯣꯛꯏ꯫ ꯃꯁꯤ ꯇꯥꯔꯨꯕꯗꯗꯤ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯤꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯗꯣꯔꯛꯏ, ꯀꯁꯨꯂꯤ ꯀꯣꯊꯤ ꯍꯥꯏꯔꯤꯕ ꯃꯤꯅ ꯆꯪꯕ ꯍꯪꯒꯣꯏꯅꯕ ꯀꯤꯅꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯑꯉꯥꯡ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤ ꯁꯨꯔꯤꯂꯤꯗꯣ ꯍꯦꯛ ꯍꯦꯛ ꯂꯣꯠꯄꯅꯤ꯫ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯖꯨꯝꯄꯥꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ, ꯏꯆꯥꯅꯨꯄꯤ ꯆꯝꯄꯥ ꯂꯩ ꯍꯥꯏꯔꯤꯕ ꯀꯁꯨꯅꯤ ꯀꯣꯊꯤꯗꯨꯗ ꯆꯠꯂꯒ ꯏꯆꯥꯅꯨꯄꯤꯗꯨ ꯐꯪꯅꯅꯕ ꯊꯤꯔꯨꯔꯁꯤ꯫ ꯄꯨꯂꯤꯁ ꯑꯃꯅ ꯈꯨꯝꯂꯛꯏ, ꯊꯤꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯤꯕ ꯌꯥꯕ ꯅꯠꯇꯦ, ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ FIR ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯈꯛꯇꯗ ꯑꯉꯥꯡ ꯊꯤꯕ ꯍꯧꯒꯗꯕꯅꯤ꯫ ꯖꯨꯝꯄꯥꯅ ꯈꯨꯝꯂꯛꯏ, ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯆꯠꯂꯤꯉꯩ FIR ꯑꯃꯨꯛ ꯄꯥꯜꯂꯤꯉꯩꯗꯗꯤ ꯏꯆꯥꯅꯨꯄꯤꯗꯨ ꯄꯨꯔꯒ ꯃꯐꯝ ꯈꯪꯗꯅ ꯆꯠꯈ꯭ꯔꯅꯤ, ꯑꯗꯨꯅ ꯊꯦꯡꯊꯗ꯭ꯔꯤꯉꯩꯗ ꯏꯆꯥꯅꯨꯄꯤ ꯊꯤꯕ ꯆꯠꯂꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯆꯥꯅꯨꯄꯤ ꯍꯨꯔꯥꯟꯈꯤꯕ ꯃꯇꯝꯗꯗꯤ ꯅꯪꯅ ꯇꯨꯝꯃꯒ ꯂꯩꯊꯣꯛꯑꯒ ꯑꯩꯈꯣꯏꯗ ꯑꯣꯟꯈꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯇꯥꯛꯁꯤꯜꯂꯛꯀꯅꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯃꯟꯅꯁꯨ ꯖꯨꯝꯄꯥꯒꯤ ꯃꯤꯆꯪ ꯆꯪꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ, ꯑꯉꯥꯡ ꯐꯥꯕꯤ ꯅꯨꯄꯤꯗꯨꯅ ꯀꯁꯨꯅꯤ ꯀꯣꯊꯤꯗ ꯂꯩꯔꯤ ꯍꯥꯏꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯔꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯪꯅꯕ ꯊꯤꯍꯧꯕꯅ ꯐꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯤꯕ ꯐꯪꯂꯔꯣꯏ꯫ ꯒꯣꯇꯝꯅꯗꯤ ꯃꯅꯥꯎꯅꯨꯄꯥꯗ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ, ꯄꯨꯂꯤꯁꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯠꯂꯨꯅꯨ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗ ꯋꯥ ꯃꯈꯥ ꯇꯥꯗꯅꯕ ꯀꯟꯅ ꯈꯥꯝꯂꯤ꯫ ꯑꯗꯨꯒ ꯔꯥꯃꯟꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯊꯤꯔꯨꯔꯁꯤ꯫ ꯔꯥꯃꯟꯒꯤ ꯋꯥꯉꯥꯡꯁꯤꯗ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯁꯥꯎꯅꯤꯡꯂ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯇꯝ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯄ꯭ꯔꯣꯇꯣꯀꯣꯜ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ, ꯑꯗꯨꯅ ꯀꯩꯁꯨ ꯈꯪꯗꯕ ꯅꯈꯣꯏꯅ ꯑꯍꯩ ꯑꯄꯥ ꯁꯥꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯛꯀꯅꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯃꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯄ꯭ꯔꯣꯇꯣꯀꯣꯜ ꯌꯥꯝꯅ ꯄꯥꯝꯂꯒꯗꯤ ꯅꯈꯣꯏ ꯑꯅꯤ ꯀꯔꯝꯕ ꯁ꯭ꯇꯦꯁꯟꯗꯒꯤ ꯂꯥꯛꯄꯅꯣ?
Nakoi anigi naming na tha nakoi gi service ID number hairo Raman gi wahai sida police officer du chawda loikre aduna Raman da phuthar gi matagum changsilai matang sida Gotam na Raman gi mamang da leptuna police officer du da khamjili inaw nupa sidi pangmani kaisu khangjadabani aduna mabu gyan ta hanaba mapan da ai warak charuge haduna manaw nupa ba chinga puthoke tarami masida police aduna machimanaw anima khamaga hairi nakoi ni si police nu tawada mathau yamna khangabani na angang adu thibda nakoi ni su yawgadabani adubu Gotam di ani suba miyoi makhaladuni mi gi awaba tarabasu usnadaba saba masamakta bu thoktabadi leithoktu chatpa ngamgadaba miyoi ni aduna police officer sing adu da haijari case asigi matangda makhoi bu yawhan biranu makhumiyim da hanjakrage aduga manaw nupa Raman di mi gi awaba ubada masamakta thokpagum khanjaduna awaba taraba miyoi du gi mateng panganba miyoi ni aduna police sing adu akiba amata yawdana hairi haujumak chatlaga mangkiba angang adu thirurasi mathangi sindana mayama Gotam na manaw nupa Raman mapanda chingthoga yamna sauna hairi manungda nang ngangi singdu kaino Raman na tapna hairi police sing adu nadi nupi du gi mateng pangningde makhoi gi tande mande taw mataw adu aisu nupi du gi mateng pangnaba haikibani Gotam na mu sauna hanglai kasuni kothida angang do lerem da taragadi madugi matungda na mu kari tawba angang adu phangrewa phawa kwacha chatuna thisi hairibra Raman na khumlai karigumba kasuni kothida angang adu lerem da taragadi akhoi yum da halasi matang sida Gotam na marak thalaga haijlai yumdana luhongmagi thabak ngakta ngaire aduga akoina khangnadaba mi amagi muk mateng pangba chatkadoribra Raman na mayamba saure khangduna tabna hairi minute 35 dagi hena changadaba mafam natte nupi sigi mateng macha amtang pangbiramuga akoi yumda adum haladoini matang sida Gotam na wakhal nga khallaga manaw nupa da hairi police na station manungdagi tholak chingida akoi chu chathawrasi masigi matungda tholakadaba singdudi aina thokpa adum thengnarage akoi hana yum yokhorasi Raman na mayamba da hairi aigi Aadhaar card ti makhoina pasilhore aduna chatpa yararoi masi tarabadana Gotam di sawbada loikre manaw nupa bu pangmalli haiduna chairi aduga amuksu masa matumda khoidok sawningna hairi nangna maram oiraga thabak si loinamak soina handore yumda lehoriba thabak singdo nupi angang singduna kamaina taramgani Raman di mayamada sawduna bahari kasu kuigidaba thabak natte police singa ngahak chaminaruraga mini kun fadana adum yumda haladuni matang sida police ani dusu jumpa puduna thorae aduga machimanaw dhari nupi sidi noi karda tonghalo Gotam na fana sawjarabasu upai leite jumpa bu makoi gari da hapduna police singa du matung induna kasuni kothi tamna chatli adubu khoidok sawningmane hemandana manaw nupa Raman gi lukhamda amuktang khupangna thajale gari ngahak thoroba matungdana Gotam na khoidok isaw sawningna jumpa da harai nayum gi misingda pau pikho makhoi su kasuni kothi da lao hayo Raman ekhoini di kasuni kothi da nang thanamaga hankhradamni macha kainabagi awaba khanglibi champana di khonjen nikne khumlei aigidi ichanupi champa natana atopa kanamta leitre Raman nadi jumpa gi awabu uduna jumpa gi mathwai nungaina na bawari sari machanupi champa gi maramda hangli jumpa na khumlei magi machanupi champa sumnagi thamanga khakta ngaribi machanupi ni Raman nasu magi machanupi soidana maki phangani wakhal phattaba khankhinu haina jumpa bu nungsina themjinbiri aduga Gotam nadi manaw nupa da chairi phangni phangoisu khangdaba angang adubu angang mama da phangni haijili di kaigino mathangdana amuk Gotam na jumpa da hanglei nangdi nacha pura kaida chatlino jumpa na khumlei Manali da chatlini Gotam na mu chingna na hanglei asuk ingkraba matam sida nacha napi piklibi du puraga Manali da dikadawa chatliba jumpa na khumlei masine khoi gi punsi thabak pu phangani hairagadi aying asa thidaba makai thabak mafam da chatlibani Raman na amu hangai nakhoi khungang nadi thabak amata leitabra jumpa na iki kijena khumlei khungang da aigi thabak amadi lermi aduba laibak thiba thawdu amada aigi nupa da lana maran pisin birakpadagi aigi nupa police na phaki laibak thibadagi aigi nupasu police station manungda lekhidre thawdu asi matungdagi aisu kijabane hemandana khungang adu thadu amaga apang mathabak thiba laklibani adubu Gotam di jumpa amadi Raman makhoini na sanai ba wari se tasenga taningdre aduna car manungda isai makhol hauna thagalai mathangi sindana gari nge hak thoraba matungda Gotam di gari thawna uirakpadagi Raman na maawina gari thawge hadana namdana gari khamalaga makhoi ani gi phampham onthona ringeda makhoi gi mamangda police anina kasuni kothi taba lambida gari thawkibado karamba lambida gi thawkibano haiba khangaudre fiba masida machimana ani di marai yena na gari thawri machimana ani na marai yena ringi tanja sida champana magi phone tumina lakthoraklaga WhatsApp ta lakpa voice message ama tari voice message aduda nupi jumpa ngasai police laklaga nangi nayambudu phakibani nangi nayambana su nangi maramda loinama haidokrabani nangna tongkhiba train nacha nupi amadi nangi photo su police ta pikrabani aduna matam kharadi police tagi laptop na layu miram duda na tomda lebanina yamna chection na layo mathangi sindana makoi humna car thoroga lakpa matamda
पुलिस की चेक पोस्ट अमा थेनरमी चेक पोस्ट अदुदा लेरंबा पुलिस सिंगना मखोई गाड़ी खामगा कदाइदा चलिनो हाइना हंगलई गौतम न खुमी पुलिस अनी की मतुंग इनरगा कसुनी कोथी तमना लाकपनी अदु चेक पोस्ट लेरमलिबा पुलिस सिंग अदुनदी मच्चे मनाउन हाइबदो थाजरमदे अदुना गाड़ी दगी कुमथरो गाड़ी चेक तौके हारी पुलिस न कुमथरो हारबनिना मखोसु उपाय लेतना गाड़ी दगी कुमथरमी अदुबा लाइबक फबदी मखोइगा लोइने दुना लाखिबा पुलिस ऑफिसर अनी दुसु चेक पोस्ट अदुदा यौसिलखी पुलिस अनी दुना चेक पोस्ट लेरम पुलिस सिंग अदुदा हंगली कईगिनो मखोइ गाड़ी खामिसे कांस्टेबल अमना खुमलई ngaihaki mamangda ट्रेन स्टेशन अमदगी गाड़ी अमुबा थौबा नुपा अनीगा नुपी अमगना ट्रेन स्टेशन दगी अंगांग अमा खुरालगा पुखरे हादना WhatsApp ता वीडियो अमा वायरल चले हादुना वीडियो अमा उलई अदुबा कांस्टेबल अदुना उलगलिबा वीडियो अदुदी रामन मचन मनाउन स्टेशन दा पुलिस सिंगा अंगांग मांखिबगी मरै यनबा मतमदा मियोय खरना लोना नमहो वीडियो अरमी मसिदा सुनते कांस्टेबल अदुना गौतम की गाड़ी की नंबर प्लेट अदुसु उलदुना हारै मसी गाड़ी असिना अंगांग खुरालगा पुखरे हाना WhatsApp group खुदिमक्ता हौजिक वायरल चलबनी मतांग असिदा गौतम खोइगा पुन्ना लामिनखिबा पुलिस ऑफिसर अदुनदी यामना मथा साना हारि मसीना मु कमदौना वायरल चलमिनो मखोइसे अंगांग हुरांबा नते मखोइदि अंगांग हुरांबगी केसता विटनेस ने हादुना अंगांग थीनबगिदम अखोइना पुरकपनी पुलिस अदुना चेक पोस्ट लेरमलिबा कांस्टेबल सिंग अदुदा निंगथीना ग्यान ताना हारमलबा मतुंगदा अमु पुलिस सिंग अदुगा लोइनना कसुनी कोथी तमना पुन्ना मुक लाखी गौतमना गाड़ी थौना थौना मनानुपा रामनदा चैरी नंगना मरम ओरगा थबकसे याम थोहले मसक सुखंगनदबा मियुएसी मतेंग पांगकिसे हायदना कोचेन चेलुबदगी हौजिकति एखोइसे अंगांग हुरानबनी हायना वायरल चले चेक पोस्ट लेरमलिबा पुलिस सिंग अदुना nganglakliba khondaada uredana पुलिस सिंग अदुना फावा WhatsApp वीडियो खरा उरगा एखोइबु हुरानबनी खंदना मखोइना nganglakkiba khondaadu nangsu taredana matam chana एखोइगा लामिनबा पुलिस सिंग अदु लामद्रबदी एखोइगी फिबम करी ओइनी नंगसु अमुक्तंग खंथारगा येंगो रामन्ना अमुखुमलाई एखोइनी न मतेंग पांगबिरमद्रगदी पुलिस सिंग अदुनाबु जुम्पागी मतेंग पांगबिरमगद्रने गौतमना खदौ सौनीना खुमलाई पुलिस न मागी मतेंग पांगबिबा नत्रगना पांगदबा एखोइ करिसुमली नेनदे मान माइ थोकपा एखोइ नेखोइगी थोकपा मथंगी सेंदना मीना चंगबा किनबा हंगोइनबा कसुनी कोथी हारिबा मफम अदु यौसिलखी मफम अदु योरपा मतमदा जुम्पादी गाड़ी दगी कुमथरगा पुलिस सिंग अदुगा लोइनना मचानपी थीबा चंगदगी सेम सारमी अदु पुलिस सिंग अदुना रामन मचिमनाव अनिदा हारमी नखोइ अनिसु चटखिबा यारोइ मफम सिदा लेंगदना लेरमो अदुबु रामनदे मयामबना फना कन्ना हारबसु जुम्पा अमदी पुलिस सिंग अदुगा लोइनना अंगांग थीरुनी हायना कसुनी कोथी मनुंग चंखी अदुगा गौतमना मतोमदा खोइदौ इसाउ साउनिंगना कार मनुंगदा लेहौरी मथंगी सेंदना गौतम पुलिसमैन अनी अदुगा जुम्पागा लोइनना मखोइ मरी कसुनी कोथी का खुदिंगमक्ता कोचंग चंगदन कोथी थीरी पुलिस अनी अदुगी मरक्ता खरा अहल लैबा पुलिस अमा यावी अहल लैबा पुलिसमैन अदुना मखोल मताई हायदुना का अमदा मतोमना चंगलपा मतमदा का अदुगी मनुंगदा हानदगी हौना लोतुना लेरंबा मियुए मना पुलिसमैन अदुगी मकोकता नुंगनो थोममगा चेंथोखरे अहल लैबा पुलिसमैन अदुना लावगी मखोल ताबदा मागा लाकमिनखिबा पुलिसमैन अमदी रामन मखोइ अनी चंगदना पुलिसमैन द नुंग थोममिबा मियुएदो कोइतान तानरखी पुलिस द नुंग थोममगा चेंखिबा मियुएदो सुरिली हारिबा अंगांग फाबा नुपीदो ओरमी सुरिलीसु मथ्वाई हिंजनबगिदमक्ता पुलिस सिंग अदुदगी नाथैदुना सोरोक तमना चेंथोरखी मतंग असिदा गौतमदी मागी कार मनिंगदा लेपगा कनानोमगा वारी सानरिंगे तंजा थोलुरे मनुंगदगी मयाम लाउनबा खोंजेल अदु ताबा मतमदा कैदोरगे हायना येंगथोलुबा मतमदा सुरिली मागी ममांगदा लेपगा लेरमे गौतमनसु सुरिली फागे हादुना चंगसिलुबा मतमददी सुरिलीना गौतम इंथुरमगा चेंखी गौतमसु हौगलगलगा मनाक्ता लेरम नुंगमा पायरगा सुरिलीदा थोमुई लाइबक थीबदगी नुंग अदुना सुरिलीगी लुखमदा पानखी सुरिलीसु खोंफम चाहौदबदगी ममांगदा लेबा इसिंग यावदबा अकंगबा गुहा अदु तासिनखी मतांग असिदा पुलिस सिंग अदुसु गौतमगी मना यौसिलकले मयाम संगदना अकंगबा गुहा मनुंगदा टॉर्च लाइट थालगा येंगलुबा मतमददी सुरिलीदी गुहा मनुंगदा सीरगा तारमे मसी उरुबदा पुलिस अमना गौतमदा हंगलई नंगना मी हालिदी कईगिनो गौतमदी पाखतपदा लोइखरे अदुना एक आई या तौना इकी जना खुमलई आइदी नखोइगी मतेंग पांगबनी मतांग असिदा रामन्नसु पुलिस सिंग अदुदा हाइरी सुरिलीना गौतमदा हाने अटैक तौबनी गौतमसु मसा कंजनबा तौबदा सोइबदगी सुरिलीगी फिबम असे ओइखिबनी मतांग असिदा पुलिस अमन हाइरै नचिन नावनी नमरम ओइरगा एखोइगी थबक यामनदोरे मिसी सी मतंगदा पेपर वर्क मयाम अमा तौरनी मतंग असिदा जुम्पान इपा पाखना हंगलई आइगी चंपादी मफम असिदा लेरमद्रे मखादी कदाइदा थीरुनी पुलिस अमना अमुखुमलई हौजिति कनादबु हंगुनी नचानुपीगी मरमदा खंगबा मियुए अदुसु गौतमना हातोखरे जुम्पासु ताइनाफम खंगदना गौतमदा चंगसिलगा हंगली कई मरमगिदमक्ता नुपीसिबा हातोलिबनो नुपीसे लैत्रबनिना हौजिति इचानुपी चंपा कमदौना थीगनी हायना कमना हंगली ओइरगलिबा फिबमसु उबदा अमसु करी तौगदबनो हायना तौफम खंगदना मथा सानरी मतंग असिदा रामन पुलिस सिंग अदुदा हाइरै कसुनी कोथी मनुंगदा अमुक हना चंगलगा येंगुसी मफम से सुरिलीगी लोटफमनी
ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯂꯨ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯉꯥꯏꯍꯥꯛ ꯈꯟꯊꯔꯨꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯗꯨꯅꯁꯨ ꯔꯥꯃꯟꯗ ꯍꯥꯏꯔꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯒ ꯌꯦꯡꯉꯨꯔꯁꯤ ꯀꯔꯤ ꯀ꯭ꯂꯨ ꯂꯩꯍꯧꯕꯒꯦ ꯍꯥꯏꯕꯗꯣ ꯑꯂꯣꯏꯕ ꯑꯣꯏꯅ ꯊꯤꯔꯨꯔꯁꯤ ꯒꯣꯇꯝꯗꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤꯕ ꯑꯁꯤꯅ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯈꯤꯗꯅ ꯃꯃꯤꯠ ꯃꯅꯥ ꯏꯂꯪ ꯂꯪꯊꯠꯈꯩ ꯃꯃꯤꯠꯇ ꯚꯨꯠ ꯎꯔꯕꯒꯨꯝ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯔꯥꯃꯟꯅ ꯃꯌꯥꯝꯕꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯁꯣꯏꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯑꯍꯦꯟꯕ ꯈꯟꯖꯟꯗꯅ ꯃꯐꯝꯁꯤꯗ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯩ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯀꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯨꯝꯄꯥ ꯔꯥꯃꯟ ꯑꯃꯗꯤ ꯄꯨꯂꯤꯁꯃꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯀꯁꯨꯅꯤ ꯀꯣꯊꯤ ꯃꯅꯨꯡꯗ ꯁꯨꯔꯦꯂꯤꯅ ꯊꯝꯂꯝꯕ ꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯐꯥꯛꯇꯨꯅ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯁꯨꯔꯦꯂꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯔꯤꯍꯦꯕ ꯁꯦꯟꯇꯔ ꯑꯃꯒꯤ ꯀꯥꯔꯗ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯀꯥꯔꯗ ꯑꯗꯨꯗ ꯁꯨꯔꯦꯂꯤ ꯔꯤꯍꯦꯕ ꯁꯦꯟꯇꯔꯗ ꯇꯣꯏꯅ ꯆꯠꯂꯤ ꯍꯥꯏꯕꯒꯤ ꯔꯦꯀꯣꯔꯗ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯖꯨꯝꯄꯥꯅ ꯔꯤꯍꯦꯕ ꯁꯦꯟꯇꯔꯒꯤ ꯀꯥꯔꯗ ꯑꯗꯣ ꯃꯤ ꯎꯍꯟꯗ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯍꯥꯞꯆꯤꯟꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯑꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ ꯖꯨꯝꯄꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕꯅꯤ ꯃꯥꯕꯨ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯑꯣꯔꯗꯔ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯖꯨꯝꯄꯥ ꯐꯥꯖꯜꯂꯣ ꯍꯥꯏꯔꯛꯈꯤ ꯃꯄꯥꯟꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯖꯨꯝꯄꯥꯅꯁꯨ ꯃꯅꯨꯡꯗꯒꯤ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯖꯨꯝꯄꯥ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯊꯩꯔꯒ ꯇꯨꯃꯤꯟꯅ ꯊꯣꯔꯛꯈꯤ ꯖꯨꯝꯄꯥ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯑꯒ ꯒꯣꯇꯝꯒꯤ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯐꯤꯔꯣꯟ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯨꯝꯄꯥꯒꯤ ꯃꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯈꯥꯝꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯁꯨꯅꯤ ꯀꯣꯊꯤꯗ ꯆꯪꯈꯤꯕ ꯄꯨꯂꯤꯁꯃꯦꯟ ꯑꯗꯨ ꯊꯣꯔꯛꯂꯒ ꯔꯥꯃꯟꯗ ꯍꯪꯂꯛꯏ ꯖꯨꯝꯄꯥ ꯎꯕ꯭ꯔꯥ ꯔꯥꯃꯟꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯂꯩ ꯖꯨꯝꯄꯥꯗꯤ ꯁꯤꯗ ꯂꯥꯛꯇꯦ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯖꯨꯝꯄꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯄꯪꯕ ꯁꯤꯔꯝꯃꯤ ꯖꯨꯝꯄꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯗ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯝꯃꯦ ꯖꯨꯝꯄꯥꯅ ꯃꯝꯕꯥꯏꯗ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯃꯜ ꯑꯇꯥꯡꯕ ꯄꯣꯠꯆꯩ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯈꯪꯂꯛꯂꯕꯅꯤꯅ ꯃꯆꯥ ꯃꯥꯡꯈꯤꯕ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯦꯜꯂꯝꯃꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯒꯣꯇꯝꯗ ꯌꯦꯡꯂꯒ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯔꯤꯝꯅ ꯍꯥꯏꯔꯛꯏ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯨꯕꯒꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯣꯏꯅ ꯗꯁꯥ ꯇꯥꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜ ꯑꯣꯏꯔꯕ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯁꯪꯉꯒ ꯂꯩꯔꯝꯃꯨ ꯒꯨꯍꯥ ꯃꯅꯨꯡꯗ ꯇꯥꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯂꯧꯈꯠꯅꯕ ꯃꯤꯑꯣꯏ ꯈꯔ ꯀꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯔꯒ ꯆꯠꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯃꯟꯅ ꯃꯁꯥꯗ ꯌꯥꯎꯖꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯑꯒ ꯃꯁꯤꯡ ꯊꯤꯔꯤ ꯑꯗꯨꯒ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯤ ꯅꯪꯅ ꯁꯤꯔꯤꯕ ꯈꯨꯗꯥꯡ ꯒꯥꯔꯤꯗꯣ ꯂꯨꯄꯥ ꯀꯌꯥꯃꯨꯛꯇꯤ ꯑꯣꯏꯅꯤ ꯒꯣꯇꯝꯅ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯛꯏ ꯂꯨꯄꯥ ꯂꯥꯈ 1.5 ꯃꯨꯛꯇꯤ ꯄꯤꯕꯅꯤ ꯔꯥꯃꯟꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯒꯥꯔꯤꯗꯣ ꯂꯧꯊꯣꯔꯛꯑꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯥꯃꯟꯅ ꯃꯁꯥꯗ ꯌꯥꯎꯖꯕ ꯄꯩꯁꯥ ꯃꯌꯥꯝꯕꯒꯤ ꯒꯥꯔꯤ ꯃꯃꯜ ꯇꯥꯡꯕ ꯈꯨꯗꯣꯞꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯁꯪꯉꯒ ꯂꯩꯍꯧꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯤ ꯁꯥꯔ ꯑꯩꯈꯣꯏꯗ ꯌꯥꯎꯖꯕ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯅꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯒꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯍꯌꯦꯡꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯅꯪꯅꯅꯕ ꯑꯩꯈꯣꯏ ꯆꯠꯆꯈ꯭ꯔꯒꯦ ꯄꯨꯂꯤꯁ ꯑꯗꯨꯅ ꯔꯥꯃꯟꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯍꯥꯏꯔꯤ ꯅꯈꯣꯏꯒꯤ ꯀꯦꯁ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯀꯦꯁꯇꯤ ꯑꯣꯏꯔꯣꯏꯗꯣꯔꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯨ ꯚꯥꯏꯔꯦꯜ ꯆꯠꯂꯕꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯣ ꯃꯤ ꯀꯧꯕ ꯆꯠꯈꯤꯕ ꯄꯨꯂꯤꯁꯇꯣ ꯂꯥꯛꯂꯒꯗꯤ ꯅꯈꯣꯏ ꯑꯅꯤ ꯆꯠꯄ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯣ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯣꯇꯝꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯣꯔꯛꯈꯤ ꯔꯥꯃꯟꯅꯗꯤ ꯃꯌꯥꯝꯕꯗ ꯒꯥꯔꯤꯗꯨ ꯌꯥꯡꯃꯟꯈ꯭ꯔꯦ ꯈꯔ ꯇꯞꯊꯧ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯒꯣꯇꯝꯅꯗꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯃꯥꯅ ꯇꯥꯔꯤꯕ ꯗꯁꯥ ꯈꯨꯗꯤꯡꯃꯛ ꯃꯅꯥꯎꯅꯨꯄꯥꯅ ꯃꯆꯤꯟ ꯌꯥꯎꯔꯨꯕꯗꯒꯤꯅꯤ ꯈꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗ ꯁꯥꯎꯔꯤ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯆꯩꯁꯤꯜꯂꯛꯈꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯨꯔꯥꯟꯕꯤ ꯑꯃꯒꯤꯗꯃꯛꯇ ꯑꯩꯁꯦ ꯃꯤꯍꯥꯠꯄ ꯑꯣꯏꯍꯜꯂꯦ ꯔꯥꯃꯟꯅ ꯃꯌꯥꯝꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯥꯃꯟꯅ ꯃꯌꯥꯝꯕꯗ ꯋꯥ ꯍꯥꯏꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯅ ꯏꯀꯣꯏ ꯀꯣꯏꯅ ꯏꯀꯤ ꯀꯤꯖꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤꯁꯦ ꯂꯝꯕꯤ ꯃꯇꯥꯏꯗ ꯉꯥꯛꯇꯪ ꯈꯥꯝꯈꯤꯁꯤ ꯒꯣꯇꯝꯁꯨ ꯈꯣꯏꯗꯧ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤ ꯃꯇꯥꯏꯗ ꯈꯥꯝꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯃꯟꯅ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯛꯏ ꯖꯨꯝꯄꯥ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯒꯣꯇꯝꯗꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯛꯏ ꯅꯨꯄꯤꯗꯨ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦ ꯍꯥꯏꯅꯕꯔꯥ ꯅꯪꯅ ꯒꯥꯔꯤ ꯈꯥꯝꯍꯜꯂꯤꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯃꯟꯅ ꯌꯥꯝꯅ ꯀꯤꯖꯅ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯖꯨꯝꯄꯥ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯒꯣꯇꯝ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯒꯥꯔꯤ ꯃꯅꯤꯡꯒꯤ ꯇ꯭ꯔꯪꯛꯇ ꯂꯣꯠꯂꯤꯕꯤ ꯖꯨꯝꯄꯥꯕꯨ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ ꯍꯥꯏꯅ ꯆꯤꯡꯊꯣꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯃꯟꯅ ꯃꯌꯥꯝꯕꯗ ꯍꯥꯏꯔꯤ ꯖꯨꯝꯄꯥ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦ ꯃꯥꯅ ꯊꯕꯛ ꯇꯧꯔꯨꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯥꯟꯅ ꯃꯔꯥꯟ ꯁꯤꯖꯤꯟꯕꯤꯕꯅꯤ ꯑꯗꯨꯕꯨ ꯒꯣꯇꯝꯅꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗ ꯁꯥꯎꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁ ꯀꯧꯔꯒ ꯖꯨꯝꯄꯥꯕꯨ ꯄꯨꯂꯤꯁꯇ ꯄꯤꯊꯣꯛꯈꯤꯁꯤ ꯍꯥꯏꯔꯤ ꯔꯥꯃꯟꯅ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯖꯨꯝꯄꯥ ꯐꯥꯈ꯭ꯔꯕꯗꯤ ꯃꯆꯥꯅꯨꯄꯤ ꯆꯝꯄꯥ ꯑꯃꯨꯛ ꯍꯟꯅ ꯊꯤꯕ ꯐꯪꯂꯔꯣꯏ ꯒꯣꯇꯝꯅ ꯍꯪꯂꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯃꯟꯅ ꯁꯨꯔꯤꯂꯤꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯀꯥꯔꯗ ꯑꯗꯨ ꯄꯨꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯀꯥꯔꯗ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯠꯁꯦꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯝꯄꯥ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯒꯣꯇꯝꯅꯗꯤ ꯃꯅꯥꯎꯅꯨꯄꯥꯗ ꯆꯩꯔꯤ ꯅꯪ ꯑꯃꯨꯛ ꯄꯪꯕ ꯃꯤꯁꯦ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯄꯨꯂꯤꯁꯀꯤ ꯏꯕꯤꯗꯦꯟꯁ ꯑꯃ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯂꯤꯗꯤ ꯀꯩꯒꯤꯅꯣ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯕꯤꯗꯦꯟꯁ ꯐꯥꯎꯕ ꯍꯨꯔꯥꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯖꯦꯜꯗ ꯂꯩꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯣꯇꯝꯅ ꯆꯝꯄꯥꯗ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯔꯤ
ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯜꯂꯦ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯑꯩꯁꯨ ꯃꯤꯍꯥꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯒꯦ ꯆꯝꯄꯥꯁꯨ ꯔꯤꯍꯦꯕ ꯁꯦꯟꯇꯔꯒꯤ ꯀꯥꯔ ꯑꯗꯨ ꯄꯥꯏꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯑꯩꯅ ꯊꯤꯖꯔꯨꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯔꯥꯃꯟꯁꯨ ꯃꯌꯥꯝꯕꯗ ꯁꯥꯎꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯅꯨꯄꯤꯁꯤꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯄꯥꯡꯕꯤꯒꯗꯧꯔꯤ ꯒꯣꯇꯝꯅꯗꯤ ꯃꯅꯥꯎꯅꯨꯄꯥ ꯆꯠꯈꯤꯅꯨ ꯃꯥꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯔꯥꯃꯟꯅꯗꯤ ꯃꯌꯥꯝꯕꯗ ꯍꯥꯏꯔꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯀꯥꯏꯅꯈꯤꯕꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯕ ꯅꯪꯅꯗꯤ ꯃꯤ ꯑꯃꯒꯤ ꯑꯋꯥꯕ ꯎꯕ ꯃꯇꯝꯗ ꯀꯝꯗꯧꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯨꯅꯤ ꯍꯥꯏꯅ ꯃꯌꯥꯝꯕꯗ ꯋꯥꯔꯧꯅ ꯍꯥꯏꯔꯝꯃꯒ ꯖꯨꯝꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤ ꯒꯣꯇꯝ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯃꯈꯩ ꯈꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯖꯨꯝꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯗ ꯃꯥꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯅ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯆꯝꯄꯥ ꯊꯤꯔꯨꯅꯕ ꯂꯥꯛꯃꯤꯟꯅꯔꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯒꯥꯔꯤ ꯀꯣꯏꯊꯧ ꯊꯧꯗꯨꯅ ꯔꯤꯍꯦꯕ ꯁꯦꯟꯇꯔ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯈꯪꯗꯕꯒꯤ ꯈꯔꯁꯨ ꯀꯣꯏꯊꯣꯛꯂꯨꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯈꯔ ꯉꯥꯟꯊꯣꯔꯛꯂꯕꯅꯤꯅ ꯔꯥꯃꯟꯅ ꯍꯥꯏꯔꯛꯏ ꯀꯩꯊꯦꯜ ꯃꯆꯥꯁꯤꯗ ꯒꯥꯔꯤ ꯉꯥꯛꯇꯪ ꯈꯥꯝꯃꯨ ꯔꯤꯍꯦꯕ ꯁꯦꯟꯇꯔ ꯆꯠꯀꯗꯕ ꯂꯝꯕꯤꯗꯣ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯍꯪꯉꯨꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈꯤ ꯒꯣꯇꯝꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯋꯥꯀꯤꯡ ꯊꯣꯔꯛꯄ ꯅꯍꯥ ꯑꯅꯤꯅꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯒꯥꯔꯤꯗꯨ ꯎꯕ ꯃꯇꯝꯗ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯏ ꯑꯗꯨꯅ ꯐꯣꯟꯗ ꯌꯦꯡꯅꯔꯒ ꯒꯣꯇꯝꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯗꯨꯗ ꯃꯈꯨꯠ ꯊꯤꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯀꯩꯊꯦꯜꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔꯗꯁꯨ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯉꯔꯥꯡꯗꯒꯤ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯑꯉꯥꯡ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯗꯣ ꯃꯁꯤꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯍꯥ ꯑꯃꯅ ꯒꯣꯇꯝꯒꯤ ꯒꯥꯔꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯛꯂꯒ ꯑꯉꯥꯡ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯦꯡꯂꯛꯏ ꯇꯟꯖꯥꯁꯤꯗ ꯒꯣꯇꯝ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯤ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥꯗꯨꯅ ꯒꯣꯇꯝꯗ ꯑꯣꯏꯅ ꯑꯣꯟꯈꯠꯂꯒ ꯍꯪꯂꯛꯏ ꯅꯈꯣꯏꯅ ꯍꯨꯔꯥꯟꯈꯤꯕ ꯑꯉꯥꯡꯗꯨꯗꯤ ꯀꯗꯥꯏꯗ ꯌꯣꯟꯊꯣꯛꯑꯝꯃꯦ ꯒꯣꯇꯝꯅꯗꯤ ꯏꯪꯉꯪ ꯍꯪꯂꯛꯏ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥꯗꯨꯅ ꯒꯣꯇꯝꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯑꯒ ꯒꯣꯇꯝꯗ ꯍꯟꯖꯟ ꯍꯪꯂꯤ ꯅꯈꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ ꯑꯉꯥꯡꯗꯨ ꯀꯅꯥꯗ ꯄꯤꯊꯣꯛꯑꯝꯃꯦ ꯀꯗꯥꯏꯗ ꯌꯣꯟꯊꯣꯛꯑꯝꯃꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯒꯣꯇꯝ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯒꯣꯇꯝꯅꯗꯤ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯁꯦꯡꯗꯣꯛꯆꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯒꯣꯇꯝꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯟꯅꯔꯛꯈꯤ ꯑꯉꯥꯡ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯈꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯑꯃꯅꯁꯨ ꯍꯥꯏꯅꯔꯤ ꯑꯉꯥꯡ ꯍꯨꯔꯥꯟꯕ ꯐꯥꯔꯕꯅꯤꯅ ꯑꯉꯥꯡ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯂꯅꯤ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯄꯁꯤꯗ ꯒꯣꯇꯝꯁꯨ ꯄꯥꯈꯠꯇꯅ ꯃꯅꯥꯎꯅꯨꯄꯥ ꯔꯥꯃꯟꯕꯨ ꯀꯧꯁꯤꯜꯂꯤ ꯒꯣꯇꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯈꯣꯏꯅ ꯑꯉꯥꯡ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯑꯉꯥꯡ ꯍꯨꯔꯥꯟꯈꯤꯕ ꯑꯗꯨ ꯊꯤꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯅ ꯑꯣꯝꯁꯤꯜꯂꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯋꯥꯆꯦꯞꯇ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯅ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥꯝꯇꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤ ꯅꯨꯄꯤꯗꯨꯁꯨ ꯆꯤꯡꯊꯣꯔꯛꯎ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯅꯍꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯣꯠꯂꯤꯕꯤ ꯖꯨꯝꯄꯥꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯒꯣꯇꯝ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯒꯥꯔꯤꯗꯒꯤ ꯆꯤꯡꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒ ꯃꯨꯛꯅꯔꯝꯃꯤ ꯆꯤꯟꯅ ꯉꯥꯡꯅꯔꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯃꯅ ꯑꯃꯗ ꯏꯟꯅꯕ ꯍꯧꯔꯛꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯃꯟꯅ ꯃꯌꯥꯝꯕꯗ ꯍꯥꯏꯔꯤ ꯒꯥꯔꯤꯗ ꯀꯥꯈꯠꯅꯕ ꯇꯧꯔꯣ ꯒꯧꯇꯝꯁꯨ ꯃꯉꯣꯟꯗ ꯐꯥꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥꯗꯨ ꯏꯟꯊꯣꯛꯑꯝꯃꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯈꯠꯇꯨꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ ꯔꯥꯃꯟꯕꯨꯁꯨ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯛꯑꯣ ꯍꯥꯏꯅ ꯂꯥꯎꯔꯤ ꯔꯥꯃꯟꯁꯨ ꯃꯥꯕꯨ ꯐꯥꯒꯗꯕꯒꯤ ꯑꯣꯝꯁꯤꯜꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯏꯟꯊꯣꯛꯑꯝꯃꯒ ꯒꯥꯔꯤꯗ ꯇꯣꯡꯈꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯗꯣꯔꯛꯈꯤ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯄꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯒꯥꯔꯤ ꯊꯧꯗꯣꯛꯆꯔꯛꯂꯕꯁꯨ ꯃꯤꯍꯨꯜ ꯊꯥꯍꯨꯜꯗꯤ ꯑꯃꯠꯇꯁꯨ ꯅꯠꯇ꯭ꯔꯦ ꯃꯃꯤꯠ ꯃꯅꯥ ꯏꯂꯪ ꯂꯪꯈꯠꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯃꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯐꯝꯅꯔꯤ ꯔꯥꯃꯟꯗꯤ ꯃꯅꯤꯡ ꯍꯟꯅ ꯌꯦꯡꯂꯤ ꯃꯈꯣꯏꯕꯨ ꯐꯥꯒꯗꯕꯒꯤ ꯑꯣꯝꯁꯤꯜꯂꯛꯈꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯟꯅꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯟꯅ ꯌꯦꯡꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯄꯥꯈꯠꯅꯔꯝꯕꯁꯤꯡ ꯑꯗꯨ ꯈꯔ ꯐꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯨꯝꯄꯥꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯨꯝꯆꯥꯏ ꯆꯥꯏꯔꯤꯕ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ ꯖꯨꯝꯄꯥꯒꯤ ꯕꯦꯛ ꯃꯔꯛꯇ ꯂꯨꯄꯥ 500 ꯆꯞꯄꯤꯒꯤ ꯑꯆꯧꯕ ꯕꯟꯗꯜ ꯑꯃ ꯌꯥꯎꯔꯝꯕꯗꯣ ꯔꯥꯃꯟꯅ ꯎꯔꯛꯏ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯔꯥꯃꯟꯅꯗꯤ ꯖꯨꯝꯄꯥꯗ ꯌꯥꯝꯅ ꯆꯤꯡꯅꯅ ꯌꯦꯡꯂꯛꯏ ꯔꯥꯃꯟꯒꯤ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯖꯨꯝꯄꯥꯅ ꯏꯀꯤ ꯀꯤꯖꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯅ ꯇꯥꯟꯖꯕ ꯄꯩꯁꯥꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯒꯣꯇꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯪꯗꯤ ꯅꯣꯡꯃꯒꯤ ꯑꯐꯪ ꯊꯕꯛ ꯁꯨꯕ ꯃꯤꯅꯤ ꯍꯥꯏꯔꯒ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯇꯥꯜꯂꯤꯕ ꯖꯨꯝꯄꯥꯅ ꯈꯨꯝꯂꯛꯏ ꯆꯍꯤ ꯑꯃ ꯊꯕꯛ ꯁꯨꯖꯔꯒ ꯑꯩꯅ ꯋꯥꯅ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯃꯟꯅ ꯖꯨꯝꯄꯥꯒꯤ ꯄꯣꯠꯆꯩ ꯃꯔꯛꯇꯒꯤ ꯐꯣꯇꯣ ꯑꯃ ꯎꯔꯝꯃꯤ ꯐꯣꯇೋ ꯑꯗꯨꯗ ꯖꯨꯝꯄꯥ ꯕꯤꯜꯗꯤꯡ ꯑꯋꯥꯡꯕ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯗ ꯑꯉꯥꯡ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯇꯧꯕꯤ ꯑꯣꯏꯅ ꯎꯔꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯨꯕꯗ ꯔꯥꯃꯟ ꯑꯃꯗꯤ ꯒꯣꯇꯝ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯤꯡꯅꯕꯗ ꯂꯣꯏꯔꯦ ꯑꯗꯨꯅ ꯖꯨꯝꯄꯥꯗ ꯁꯥꯎꯅ ꯍꯪꯂꯛꯏ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯑꯣ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯄꯅꯣ ꯑꯗꯨꯒ ꯄꯩꯁꯥ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯅꯣ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯅꯨꯡ ꯊꯣꯝꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯉꯁꯥꯏ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯏꯟꯊꯣꯛꯑꯒ ꯊꯝꯃꯝꯕ ꯅꯍꯥꯁꯤꯡꯗꯣ ꯕꯥꯏꯛ ꯑꯃꯃꯝ ꯊꯧꯅꯔꯒ ꯃꯈꯨꯠꯇ ꯎꯇꯨꯞ ꯃꯇꯨꯞ ꯄꯥꯏꯗꯨꯅ ꯔꯥꯃꯟ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯐꯪꯅꯅꯕ ꯇꯥꯟꯅꯔꯛꯄ ꯑꯣꯏꯔꯝꯃꯦ ꯍꯧꯔꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯒꯣꯇꯝꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯅꯥꯎꯅꯨꯄꯥꯗ ꯍꯥꯏꯔꯤ
ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯝꯇ ꯀꯣꯜ ꯇꯧ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯐꯥꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅꯗꯤ ꯒꯥꯔꯤꯒꯤ ꯑꯐꯪ ꯄꯥꯔꯠꯈꯩ ꯊꯨꯒꯥꯏ ꯌꯥꯟꯈꯥꯏꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯀꯥꯔ ꯃꯅꯨꯡꯗꯅ ꯔꯥꯃꯟꯅ ꯄꯨꯂꯤꯁꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯉꯔꯥꯡ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯕꯨ ꯑꯉꯥꯡ ꯍꯨꯔꯥꯟꯕꯅꯤ ꯈꯟꯗꯅ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯕꯨ ꯐꯥꯒꯗꯕꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯦ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯪꯂꯤ ꯅꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯦ ꯔꯥꯃꯟ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯛꯈꯤꯗ꯭ꯔꯤꯕꯅꯤꯅ ꯃꯐꯝꯁꯤ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯃꯃꯥꯡꯗ ꯎꯔꯤꯕꯗꯣ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯐꯝꯁꯤ ꯀꯁꯨꯅꯤ ꯀꯣꯊꯤꯗꯒꯤ ꯏꯂꯥꯞ ꯂꯥꯞꯄ ꯃꯐꯝꯗꯗꯤ ꯅꯠꯇꯦ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯅꯨꯡꯖꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯩ ꯈꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯒꯥꯔꯤ ꯈꯥꯝꯒꯅꯨ ꯒꯥꯔꯤ ꯈꯥꯝꯃꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯐꯥꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯅ ꯑꯃꯗ ꯄꯥꯎ ꯄꯤꯅꯔꯒ ꯒꯧꯇꯝꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯠꯂꯝꯕꯁꯨ ꯌꯥꯎꯔꯤ ꯒꯥꯔꯤ ꯃꯊꯛꯇ ꯅꯨꯡꯖꯥꯎ ꯀꯌꯥ ꯑꯃꯁꯨ ꯂꯪꯁꯤꯜꯂꯛꯈꯤ ꯑꯄꯤꯛꯄ ꯑꯐꯠꯇꯕ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯛꯄꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯕꯥꯏꯛꯇ ꯂꯥꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯒꯗꯕꯒꯤ ꯅꯛꯁꯤꯟꯅꯔꯛꯈꯤ ꯒꯧꯇꯝꯁꯨ ꯅꯍꯥꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯒꯥꯔꯤ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯅꯛꯅ ꯊꯧꯔꯛꯂꯤꯕ ꯕꯥꯏꯛ ꯑꯗꯣ ꯃꯥꯒꯤ ꯀꯥꯔꯅ ꯊꯦꯡꯕꯗꯒꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯄꯩꯔꯝꯕ ꯅꯨꯡꯂꯛꯇ ꯌꯩꯁꯤꯟꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯁꯥꯎꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯒꯧꯇꯝ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯗꯣꯔꯛꯈꯤ ꯒꯥꯔꯤ ꯉꯥꯏꯍꯥꯛ ꯊꯧꯗꯣꯔꯛꯂꯕ ꯃꯇꯨꯡꯗ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟ ꯑꯃ ꯈꯤꯡꯂꯛꯈꯤ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯖꯨꯝꯄꯥꯒꯤ ꯐꯣꯟꯗꯒꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯔꯥꯃꯟꯅ ꯖꯨꯝꯄꯥꯒꯤ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯨꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯖꯨꯝꯄꯥꯗ ꯍꯪꯂꯛꯏ ꯖꯨꯝꯄꯥ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯖꯨꯝꯄꯥꯗꯤ ꯔꯥꯃꯟꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟ ꯑꯗꯨ ꯃꯨꯟꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯃꯟꯅ ꯏꯟꯊꯣꯛꯑꯒ ꯐꯣꯟꯗꯤ ꯃꯨꯜꯍꯟꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯖꯨꯝꯄꯥꯅ ꯎꯄꯥꯏ ꯂꯩꯖꯗꯨꯅ ꯂꯥꯎꯔꯤ ꯗꯗꯥ ꯐꯣꯟꯗ ꯀꯩꯝꯇ ꯋꯥ ꯍꯥꯏꯔꯛꯀꯅꯨ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥꯗꯨ ꯖꯨꯝꯄꯥꯒꯤ ꯃꯌꯥꯝꯕ ꯑꯣꯏꯔꯝꯃꯤ ꯖꯨꯝꯄꯥꯒꯤ ꯃꯌꯥꯝꯕꯅ ꯖꯨꯝꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯏ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯄꯨꯂꯤꯁꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯂꯩꯔꯦ ꯃꯦꯗꯥꯝꯒꯤ ꯃꯆꯥꯅꯨꯄꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯤꯗꯤ ꯀꯔꯤ ꯋꯥꯈꯟꯗꯒꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯖꯨꯝꯄꯥꯒꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯁꯦ ꯇꯥꯔꯨꯕꯗ ꯒꯧꯇꯝꯗꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯈ꯭ꯔꯦ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯁꯥꯗꯨꯅ ꯃꯆꯥꯅꯨꯄꯤ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯄ ꯑꯉꯥꯡ ꯑꯣꯏꯔꯝꯃꯦ ꯖꯨꯝꯄꯥꯅꯗꯤ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯌꯥꯝꯕꯁꯦ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯑꯃꯠꯇ ꯊꯥꯖꯔꯨꯅꯨ ꯒꯧꯇꯝꯅ ꯑꯃꯨꯛ ꯑꯣꯟꯈꯠꯇꯨꯅ ꯍꯥꯏꯔꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯅꯪ ꯈꯛꯇꯅꯤ ꯑꯐꯕ ꯃꯤ ꯑꯉꯥꯡ ꯍꯨꯔꯥꯟꯕꯤ ꯃꯤꯕꯨ ꯑꯄꯪꯕ ꯁꯤꯕꯤ ꯅꯪꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯖꯦꯜꯗ ꯊꯝꯒꯅꯤ ꯐꯤꯚꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯖꯨꯝꯄꯥꯕꯨ ꯇꯣꯜꯂꯕꯤꯅꯤ ꯍꯥꯏꯅ ꯊꯥꯖꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯔꯥꯃꯟꯁꯨ ꯌꯥꯎꯅ ꯖꯨꯝꯄꯥꯗ ꯁꯥꯎꯅ ꯆꯩꯁꯜꯂꯛꯏ ꯅꯪꯕꯨ ꯊꯥꯖꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯕ ꯑꯩꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯏꯌꯥꯝꯕꯒ ꯈꯠꯅꯔꯤ ꯌꯨꯝꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯄꯨꯂꯤꯁꯇ ꯐꯥꯎꯕ ꯑꯣꯟꯈꯠꯇꯨꯅ ꯈꯠꯅꯔꯨꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯨꯝꯄꯥ ꯍꯧꯖꯤꯛꯇꯤ ꯅꯆꯤꯟ ꯊꯤꯗꯕꯤꯗ ꯑꯉꯥꯡꯗꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯣ ꯖꯨꯝꯄꯥꯅ ꯌꯥꯝꯅ ꯀꯤꯖꯅ ꯈꯨꯝꯂꯛꯏ ꯆꯝꯄꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯏꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯗ ꯌꯣꯟꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯖꯟ ꯍꯟꯖꯟ ꯖꯨꯝꯄꯥꯅ ꯃꯈꯣꯏꯗ ꯃꯤꯅꯝꯂꯕꯅꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯁꯨ ꯖꯨꯝꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯔꯥꯃꯟꯅꯗꯤ ꯍꯧꯖꯤꯛꯁꯨ ꯖꯨꯝꯄꯥꯗ ꯇꯛꯈꯠꯇꯨꯅ ꯍꯪꯂꯤ ꯑꯉꯥꯡꯗꯣ ꯑꯁꯦꯡꯕ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯌꯨ ꯃꯇꯥꯡ ꯑꯁꯤꯗ ꯒꯧꯇꯝꯅ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯗꯣꯝꯗ ꯆꯦꯟꯒꯗꯣꯔꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯐꯥꯒꯗꯕꯒꯤ ꯄꯨꯟꯅ ꯂꯥꯛꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯉꯁꯥꯏ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯇꯥꯟꯅꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯟꯄꯥ ꯑꯃ ꯍꯧꯗꯨꯅ ꯇ꯭ꯔꯦꯛꯇꯔ ꯃꯅꯤꯡꯗ ꯇꯣꯡꯉꯒ ꯂꯥꯛꯄ ꯀꯥꯡꯕꯨ ꯈꯔ ꯃꯥꯒꯤ ꯂꯩꯖꯕ ꯒꯥꯔꯤꯗ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯇꯥꯟꯅꯔꯛꯂꯤ ꯀꯗꯣꯝꯗ ꯆꯦꯟꯒꯅꯤ ꯍꯥꯏꯅ ꯄꯥꯈꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯧꯇꯝꯒꯤ ꯒꯥꯔꯤꯗ ꯅꯣꯡꯃꯩ ꯑꯃ ꯀꯥꯞꯁꯤꯜꯂꯛꯈꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯒꯧꯇꯝꯗꯤ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯒꯥꯔꯤꯗꯣ ꯂꯧꯕꯨꯛ ꯂꯣꯝꯗ ꯑꯣꯏꯅ ꯊꯧꯗꯣꯔꯛꯈꯤ ꯃꯈꯣꯏꯕꯨ ꯐꯥꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯍꯟꯕ ꯂꯩꯇꯦ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯐꯥꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯇꯥꯟꯅꯔꯛꯄꯗꯤ ꯂꯦꯞꯈꯤꯗꯦ ꯍꯟꯗꯛ ꯑꯃꯨꯛꯁꯨ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯟꯗꯛꯇꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯔꯥꯃꯟꯒꯤ ꯌꯦꯠ ꯊꯪꯕ ꯃꯊꯕꯥꯛꯇ ꯄꯥꯜꯂꯝꯃꯤ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤꯕ ꯒꯧꯇꯝꯗꯤ ꯃꯅꯥꯎꯅꯨꯄꯥꯗ ꯅꯣꯡꯃꯩ ꯄꯥꯟꯁꯤꯜꯂꯛꯄꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯁꯣꯛꯄ ꯃꯅꯥꯎꯅꯨꯄꯥꯗ ꯑꯃꯨꯛ ꯌꯦꯡ ꯂꯧꯕꯨꯛꯀꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤꯗꯣ ꯆꯨꯝꯅ ꯐꯥꯎꯕ ꯊꯧꯕ ꯉꯝꯖꯗꯅ ꯑꯄꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯣꯏꯊꯧ ꯊꯧꯔꯤ ꯑꯁꯣꯛꯄ ꯃꯅꯥꯎꯅꯨꯄꯥꯗ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯤꯉꯩꯗ ꯒꯧꯇꯝꯅ ꯒꯥꯔꯤꯗꯣ ꯂꯝꯕꯤ ꯑꯇꯣꯞꯄ ꯑꯃꯗ ꯊꯧꯖꯤꯟꯈ꯭ꯔꯦ ꯂꯩꯀꯨꯠ ꯂꯩꯇꯣꯡ ꯉꯥꯛꯇ ꯉꯥꯏꯕ ꯂꯧꯕꯨꯛ ꯑꯃꯗ ꯊꯧꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯌꯥꯝꯗꯨꯗꯤ ꯍꯥꯠꯂꯣ ꯍꯥꯠꯂꯣ ꯂꯥꯎꯗꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯄ ꯂꯦꯞꯈꯤꯗꯦ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗꯅ ꯔꯥꯃꯟꯗꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯒꯤ ꯆꯩꯅꯥ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯦ ꯂꯧꯕꯨꯛꯀꯤ ꯂꯩꯀꯨꯠ ꯂꯩꯇꯣꯡ ꯃꯥꯟꯅꯗꯕ ꯃꯔꯛ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯒꯥꯔꯤ ꯊꯧꯔꯛꯄ ꯑꯗꯨꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯔꯥꯃꯟꯗ ꯆꯩꯅꯥ ꯐꯥꯎꯍꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯕ ꯃꯇꯨꯡꯗ ꯒꯧꯇꯝꯅ ꯒꯥꯔꯤ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯑꯁꯣꯛꯄ ꯃꯅꯥꯎꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯁꯣꯛꯄꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯖꯨꯝꯄꯥꯅꯁꯨ ꯐꯤ ꯑꯃ ꯄꯤꯔꯛꯂꯒ ꯍꯥꯏꯔꯤ ꯐꯤ ꯃꯆꯦꯠꯁꯤꯅ ꯅꯝꯁꯜꯂꯨ ꯏ ꯊꯣꯛꯇꯅꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯨꯔꯒ ꯒꯧꯇꯝꯗꯤ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ
ꯑꯗꯨꯅ ꯖꯨꯝꯄꯥꯗ ꯊꯤꯅ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯅꯥꯎꯅꯨꯄꯥꯗ ꯗꯁꯥ ꯑꯁꯤ ꯇꯥꯔꯤꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯄꯪꯕ ꯁꯤꯗꯨꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯤꯕꯅꯤ ꯑꯉꯥꯡ ꯍꯨꯔꯥꯟꯕꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ इनाउनुपा असी अवाफमदा ताहनगदौरी अदुना इनाउनुपागी मरमदु वा अमता ngangakkanu matang asida jumpana magi puri takhatlaga operation tawduna angang lokthokkhibagi magi mabukta tariba operation tawkhibagi mamidu uhalai masi matungdana jumpana matamoi sengna haijarei masi uraba phawa champa aigi ichanupini haibase nakhoi anina thajaba ngamdribara jumpana asengma nganglibani khanglakpa matamdadi gotamna amadi ramanna mangonda saramliba singado khara makhaidi phakrabagum tawkhre matang asida jumpana phi mache ama lokthoga ramangi asokpa du kanna namsilami masigi matungdana jumpana hairei asokpa mafamduda phi mache sina kanna namsinduna pressure pisil habidi e thokloi e yamna thoktragadi kaisu tawroi matang asida ramandi mathabakta nomai maruna pankhibagi yamna wana chena khon khangli manau nupagi matau ubda gotamna phone lokthokduna ipa pakhatna hairi nangi mateng pangnabagi damakta haujimo hospital da phone tawge akhoi bu kanbinaba haijage ramansu yamna wana chena khon khangladuna hairi khara thuna hospital da pau pibiro gotamna ipa pakhana phone tawge na khonaringe tanja sida ikhang khanguduna makhongna lakpa naha kharana gari gi thong thilakki aduga thangnaba mikuptana pasing aduna gotambu gari degi chingtharaga puthokhi aduga atopa nupa amana gari manungda changsillaga gari manungda lehoriba raman amadi jumpabu chingthoknabu khonari aduga makhoiga lakmindaba miyoi kharana gotamda minusi khangdana puthaba hokre matang sida jumpana gari manungda yoramba crowbar ama pairaga mabu gari degi chingthoknabagi damak changlakliba nupa aduda crowbar aduna puthaba horakhi masi matungdana jumpana crowbar du paiduna thoraklaga gotamda phuriba miyoi singadu tanthokpa horakhi gotamsu tanja lauduna manakta leramba chayma pairaga mabu phukhiba miyoi singaduda amuk hana onkhattuna mana phuthaba hokre naha singaduna chaina khanglingi tanja lauduna laiba favadagi uchinna chin makhoi hum handa amuti nantho hore adu makhoina phuthara naha singaduna ti khudum singduna lawhori ngasina nakhoi ahumge aroiba numitni nakhoi ahumni hingna halaroi mathangi sindana ching ani gi marakta leba akhuba lambi duda gotamna gari tharukpa uri aduga gari manungdana nomai parmadagi e thokpa heman khidana ramandi masada uitharakle mamit mana singna phabu phamba ngamlaktre manau nupagi matu ubada gotamna su pakhatchana manau nupabu khawdukli tumtha khinu mit singna layo ramansu ma kaishu tawde hana yamna khonjel pikna hairei aduga thaknaba miko amadana ising kitang thakke hana na heraduna hairei aduba laibuk thibidi manau nupada pithaknanaba ising marik amata phaba makhoi kar aduda leramde gotam upai leitabadagi mamittama pi irachena makhoi bu kanbinabagi dam phone tawge hana thangalui adu phone di network amata phanglamdre gotam magi gari do yamna yangna thauraduna manau nupada hairi ikui kuidana hospital yorani hospital da bu yorabadi nang kaisu tawroi kaisu waganu haina manau nupabu themjili machinda manau nupabu wadana bu themjinjarabasu gotam di upai lejadana mamittagi mapi chenthari manau nupa ramangi hingma changba khangdraba phiba masida hospital tabu yaujarabadi haina langtakna nang gari thauriba gotamna magi gari gi nakanda jingtholuba matamdadi naha khara bike thawraga makhoi matungda yamna yangna tanarakhi handa amukti naha singdo sawgi ngamkhai leitrabani aduna makhoi hek ubada halagi matagum makoina paiba utuba tumna thomba horakhi gotamsu manau nupa asopagi mathwai tabu kallabadi khanduna mamangda uriba lambi du yamna kanna gari thawrakhi haujikti gotamna gari thawliba lambi do labuk lamhang ahangba lampak oidre khungangi yumlak phawduna chaliba apikpa akhuba lambi macha oirakle aduba laibak thibadi makoina chaluriba khungangi apikpa akhuba lambi singaduda makoina chalu bu mafam khudimakta makoiba hatkadobagi naha singuduna makoiba koitan tanarakhi khungangi lerak khudima koithok thorurba matungda gotamgi gari thopam leitre aduna upai leitabadigi asukpu manau nupa puduna makhong oina chelakhi khungang aduda leramba miyoi khudimakta anakpada hospital kadaida leige haina gotamne na pakhatchana hangli aduba khungangi miyoi singadunadi machi manaugi mateng pangbirakide hospital gi leifam phawa haibirakide maikai amaromdana makhoibu thengnaba mafamda hatkadobagi miyoi karana tanarakli aduga maikai amaromdana asokpa manau nupa athuba matamda hospital da punanaba hospital chatnanaba lambi thigadoribani gotam amadi raman chenpham khangdana jumpagi matung inaduna kochen cheli matangi sendana jumpana mi leitaba imung ama yenglaga machamana anima puduna changlakhi aduga makoina selakliba phiron chingadu hongdo handuna khungangi miyoi singna setnaba phirol oina sethalami phirol hongdokpa loiraba matungda gotamna asokpa manau nupa bu sauduna tamna puthoraki
ꯑꯗꯨꯒ ꯖꯨꯝꯄꯥꯅꯗꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯈꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯔꯛꯄ ꯃꯇꯝꯗꯅ ꯂꯝꯕꯤꯗ ꯅꯍꯥꯁꯤꯡꯅ ꯈꯨꯟꯖꯥꯁꯤꯡꯗ ꯃꯤꯑꯣꯏ ꯑꯍꯨꯝ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯍꯪ ꯍꯪꯕ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯃꯈꯣꯏ ꯑꯍꯨꯝ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯣꯠꯂꯒ ꯅꯍꯥꯁꯤꯡ ꯑꯗꯨ ꯆꯠꯈꯤꯕ ꯉꯥꯏꯔꯝꯃꯤ ꯅꯍꯥꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯅ ꯖꯨꯝꯄꯥꯅ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤ ꯑꯗꯨꯒ ꯖꯨꯝꯄꯥꯒꯤ ꯃꯇꯨꯡꯗꯅ ꯒꯣꯇꯝꯅ ꯑꯁꯣꯛꯄ ꯃꯅꯥꯎꯅꯨꯄꯥꯕꯨ ꯁꯧꯗꯨꯅ ꯃꯈꯣꯏꯅ ꯂꯣꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯈꯤ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯔꯥꯃꯟꯗꯤ ꯏ ꯊꯣꯛꯄꯅ ꯍꯦꯟꯃꯟꯈꯤꯗꯅ ꯃꯁꯥꯗꯨ ꯁꯣꯟꯊꯔꯦ ꯑꯗꯨꯅ ꯃꯌꯥꯝꯕꯅ ꯁꯧꯅ ꯂꯩꯃꯥꯏ ꯃꯈꯥꯗ ꯇꯨꯊꯔꯛꯈꯤ ꯔꯥꯃꯟꯒꯤ ꯐꯤꯕꯝ ꯑꯁꯤ ꯎꯕꯗ ꯖꯨꯝꯄꯥꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠꯇ ꯂꯣꯜꯂꯤꯕ ꯁꯣ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯊꯨ ꯆꯪꯂꯛꯈꯤ ꯒꯣꯇꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃ ꯌꯦꯡꯂꯒ ꯑꯁꯣꯛꯄ ꯃꯅꯥꯎꯅꯨꯄꯥꯕꯨ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯝꯃꯤ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯁꯥꯐꯒꯗꯕ ꯖꯒꯥ ꯑꯃꯗ ꯂꯩꯔꯕꯅꯤꯅ ꯒꯣꯇꯝꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯅ ꯐꯤꯈꯥꯎ ꯍꯨꯝꯖꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯐꯣꯟ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯒꯣꯇꯝꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯃꯅꯥꯎꯅꯨꯄꯥꯗ ꯍꯪꯂꯛꯏ ꯅꯪꯒꯤ ꯐꯣꯟꯗꯤ ꯀꯗꯥꯏ ꯔꯥꯃꯟꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯈꯨꯝꯂꯛꯏ ꯐꯣꯟꯗꯤ ꯒꯥꯔꯤꯗ ꯊꯝꯂꯝꯃꯦ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯔꯨꯕꯗ ꯒꯣꯇꯝ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯈꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯖꯨꯝꯄꯥꯅ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡ ꯀꯣꯏꯆꯪ ꯆꯪꯗꯨꯅ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯆꯥꯅꯔꯨꯕꯗꯒꯤ ꯖꯨꯝꯄꯥꯅ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯉꯔꯥꯡꯗꯒꯤ ꯊꯤꯔꯛꯂꯤꯕ ꯁꯨꯔꯤꯂꯤꯅ ꯇꯣꯏꯅ ꯆꯠꯂꯝꯕ ꯔꯤꯍꯦꯕ ꯁꯦꯟꯇꯔ ꯑꯗꯨꯒꯤ ꯁꯥꯏꯟꯕꯣꯔꯗ ꯑꯃ ꯎꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯨꯝꯄꯥ ꯃꯃꯥꯏ ꯃꯃꯤꯠ ꯂꯨꯛꯊꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯔꯥꯃꯟꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯥꯏꯉꯝꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯒꯣꯇꯝꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯆꯝꯄꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯁꯨꯔꯤꯂꯤꯅ ꯆꯠꯂꯝꯕ ꯔꯤꯍꯦꯕ ꯁꯦꯟꯇꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯂꯥꯞ ꯂꯥꯞꯇ꯭ꯔꯦ ꯔꯥꯃꯟꯅ ꯋꯥꯖꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯍꯦꯛ ꯎꯕꯗ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯝꯄ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯆꯥꯅꯨꯄꯤ ꯆꯝꯄꯥ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯒꯣꯇꯝꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗꯅ ꯃꯊꯥ ꯁꯥꯅ ꯐꯝꯍꯧꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯖꯨꯝꯄꯥꯗꯒꯤ ꯇꯥꯍꯧꯕ ꯖꯨꯝꯄꯥ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯈꯨꯡꯒꯠꯂꯗꯨꯅ ꯐꯣꯇꯣ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯖꯨꯝꯄꯥ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯂꯣꯠꯅ ꯊꯣꯔꯛꯈꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯔꯤꯍꯦꯕ ꯇꯝꯅ ꯇꯨꯃꯤꯟꯅ ꯂꯥꯛꯈꯤ ꯑꯁꯣꯝꯗꯅ ꯔꯥꯃꯟꯗꯤ ꯃꯌꯥꯝꯕꯅ ꯀꯧꯕꯗ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯒꯣꯇꯝꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ ꯔꯥꯃꯟꯁꯨ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯉꯝꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯑꯦ ꯃꯅꯥꯎꯅꯨꯄꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯎꯔꯨꯕꯗ ꯒꯣꯇꯝꯁꯨ ꯈꯪꯂꯦ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯔꯣꯏ ꯑꯊꯨꯕꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗ꯭ꯔꯒꯗꯤ ꯔꯥꯃꯟ ꯍꯤꯡꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯒꯣꯇꯝꯅ ꯃꯅꯥꯎꯅꯨꯄꯥ ꯔꯥꯃꯟ ꯃꯃꯤꯠ ꯆꯤꯡꯍꯜꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯇꯨꯝꯊꯕꯗꯤ ꯌꯥꯗꯦ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯅꯪꯕु ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯃꯤ ꯈꯔ ꯀꯧꯔꯨꯒꯦ ꯔꯥꯃꯟꯁꯨ ꯉꯝꯗ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ ꯒꯣꯇꯝꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯒ ꯔꯥꯃꯟꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯣꯝꯗ ꯂꯩꯍꯧꯕ ꯃꯇꯝꯗ ꯔꯥꯃꯟ ꯇꯨꯝꯊꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯂꯔꯣꯏ ꯍꯥꯏꯕꯁꯦ ꯒꯣꯇꯝꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯐꯝꯗꯨꯅ ꯁꯨꯝ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯊꯣꯛꯂꯕꯁꯨ ꯃꯅꯥꯎꯅꯨꯄꯥꯗꯤ ꯀꯟꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯅ ꯔꯥꯃꯟꯗ ꯍꯟꯖꯟ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯇꯨꯝꯊꯕ ꯌꯥꯗꯦ ꯅꯃꯤꯠꯁꯤꯡꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯃꯒ ꯒꯧꯇꯝ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯒꯧꯇꯝ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯅꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯅꯤꯕ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯈꯨꯡꯒꯪꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗꯗꯤ ꯎꯇꯨꯞ ꯄꯥꯏꯕ ꯅꯍꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯒꯧꯇꯝꯁꯨ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯉꯥꯏꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯄꯥꯛꯊꯗꯨꯅ ꯂꯣꯠꯂꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯖꯨꯝꯄꯥꯅ ꯔꯤꯍꯦꯕ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯅꯤꯅ ꯃꯥꯕꯨ ꯎꯈ꯭ꯔꯦ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅꯗꯤ ꯅꯨꯄꯤ ꯃꯇꯣꯝꯗ ꯂꯥꯛꯂꯦ ꯈꯟꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯤ ꯑꯉꯥꯡ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯁꯤ ꯑꯉꯥꯡ ꯍꯨꯔꯥꯟꯕꯤꯁꯦ ꯐꯥꯔꯣ ꯍꯥꯏꯗꯨꯅ ꯖꯨꯝꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯒꯣꯇꯝꯅ ꯈꯨꯜꯂꯛꯇ ꯂꯣꯠꯇꯨꯅ ꯆꯠꯄ ꯃꯇꯝꯗ ꯃꯥꯕꯨ ꯊꯤꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯎꯔꯝꯃꯤ ꯃꯥꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯍꯥꯠꯀꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯒꯣꯇꯝꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯟꯅ ꯆꯦꯟꯗꯨꯅꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯒꯣꯇꯝ ꯅꯥꯟꯊꯣꯛꯐꯝ ꯂꯩꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯅ ꯒꯣꯇꯝꯕꯨ ꯐꯥꯔꯝꯃꯤ ꯒꯧꯇꯝꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯈꯤꯗꯦ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯔꯕꯅꯤꯅ ꯒꯣꯇꯝꯁꯨ ꯅꯍꯥꯁꯤꯡ ꯑꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯑꯩꯗꯤ ꯑꯉꯥꯡ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯍꯨꯔꯥꯟꯈꯤꯕ ꯅꯨꯄꯤꯗꯨ ꯐꯥꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅꯗꯤ ꯀꯩꯝꯇ ꯇꯥꯕꯤꯈꯤꯗꯦ ꯃꯌꯥꯝ ꯃꯔꯛꯇ ꯃꯥꯕꯨ ꯆꯤꯡꯊꯣꯛꯑꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯐꯨꯗ ꯐꯨꯕ ꯍꯧꯔꯛꯂꯦ ꯈꯥꯝꯗꯣꯛꯄꯤꯅꯕ ꯌꯥꯎꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯁꯤꯕ ꯆꯪꯕ ꯈꯪꯗꯕ ꯃꯈꯩ ꯒꯧꯇꯝꯗ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯐꯨꯕꯤꯔꯤ ꯑꯁꯣꯝꯗꯅ ꯔꯥꯃꯟꯗꯤ ꯃꯇꯣꯝꯗ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯅꯥꯕꯒꯤ ꯆꯩꯅꯥꯈꯣꯜꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯑꯉꯥꯎꯕꯗꯧꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯁꯥꯊꯤꯅ ꯐꯨꯕꯗꯒꯤ ꯒꯧꯇꯝꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏ ꯉꯥꯛꯇ ꯉꯥꯏꯔꯤ ꯆꯨꯝꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯖꯗ꯭ꯔꯕ ꯒꯧꯇꯝꯕꯨ ꯃꯌꯥꯝ ꯆꯪꯗꯅ ꯃꯁꯥ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯧꯔꯤꯗꯨꯅ ꯊꯧꯔꯤ ꯑꯃꯁꯨ ꯊꯨꯖꯤꯟꯕꯤꯈ꯭ꯔꯦ ꯈꯨꯟꯖꯥꯁꯤꯡꯗꯨꯅꯗꯤ ꯒꯧꯇꯝꯁꯦ ꯍꯨꯔꯥꯟꯕꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯐꯤꯕꯝꯅ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯠꯄꯤꯈꯤꯗꯦ ꯑꯍꯣꯏꯅ ꯑꯗꯨꯝ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯒꯧꯇꯝꯗ ꯐꯨꯕꯗꯤ ꯂꯦꯞꯈꯤꯗꯦ ꯅꯨꯄꯥ ꯅꯍꯥ ꯈꯛꯇꯅ ꯐꯨꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤꯁꯨ ꯌꯥꯎꯅ ꯒꯧꯇꯝꯕꯨ ꯐꯨꯕ ꯍꯧꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯒꯧꯇꯝ ꯃꯆꯤꯟ ꯃꯅꯥꯎꯒ
ट्रेन स्टेशन दा थेंनाखिबा पुलिस अदुसु गौतम बु फारिबा मफम अदु योक्सिलक्ले पुलिस अदुना मियामदुदा मखोइना तौरिबा सिलहाले मादे अंगांग खुरानबा नत्ते हाइरि अदुबु कनामतनदि पुलिस अदुगी मवा लौबिखिदे खोशाउनरबा मियामदुना पुलिस तो नाकन्दि इंथोक्रे अदुगा गौतम बुना लेरक खुलक्ता कोचिंग चिंगगा पुख्रे खोशाउनरबा खुंजा सिंगदुनदि अंगांग फाबा नुपासि मयाम ममांगदा पुथुओगा हाटगदबनि हाइदुना लेकाय मयाम खुंदिनफम लंपा अदु तमना चिंथोरई ममाय ममित लौफम खंद्रबा इगी इ ngakta ngaireba फिबम सोगलबा गौतमदा हजुक फाबो मयाम चंगदुना फुबुदि लेप्ट्री लेकाय मयाम ममांगदा माब हाटगदबनि हाइनरे अदुना लेकाय मयाम चंगदना गौतमदा अमुक हेन तमथीना फुबा होरकले अदुगु चीरुबा तंजा सिदा लाइबक फबदगी पुलिस की बैकअप मयाम म यौसलकले पुलिस मयाम चंगदना मफम अदुदा तिलंबा खुंजा सिंगदा लोइनमक तानखाइरे मसी मतुंगदना पुलिस मयाम चंगसिनदुना गौतमबु सौगतपिरी अदुगा माबुना पुलिस गाड़ी तमना पुबिरी पुलिस अमना गौतम दा हंगलई नंगी ननानुपा रामन कदाय लेहौरे गौतमना पुलिस तमनानुपागी लेफम ताकनिंगलबसु मयाम चंगदना साथीना फुबिखिबना गौतम दि वा ngangbudi लायरदना सोर फाबा मपुंग फाना खोनबा ngamkhidre अदुगा असोमदना रामन दि ngamda माना लोलिबा इमुंग दुदगी मपान थोरखि रामन इसिंग खरांगबना हेमनखिदुना सनगोंदा लेरिबा सन इसिंग थफमदगी इसिंग खुजो अमतंग थक्के हायना तौरिङै तंजासिदा मखुत्ता क्रिकेट बैट पाइबा नहा खरना नंगदि कनानो अदुदा कैदौरिनो खंगलई रामन सुममाय लेथोक्तुना नहासिंग अदुदा येंगलुई नहासिंग अदु उबदा रामन मसादा करी थोलगनी हाइबदु मसाना खंगजरे अदुगा नहासिंग अदुना सु रामन गी मसक अमदि मागी फिबम अदु उबदा कनानो हाइबा खंगलै रामन चेनबा ngamlaroi हाइबसु खंगलै माइके अमरमदना जुम्पा मखोंग सेगली मागी सिंजंग अदु पायरगा रिहेब की कैंपस मनुंग चंगसिलकलै अदुगा लेरिंबा मियुइसिंग अदुदा मागी सिंजंग अदु उतुना सोतेलाल कदायदा लई हाइना हंगलै असोमदना गौतमदि चटपा ngamboy ngamdaboi पुलिस ता सौरगा माना मनाउ नुपा रामन थामलम्बा युमुदुदा अमुक हलखि अदुबु मखोय अनिना युमुदुदा चंगलक्पा मतमददि रामन दि लेरमद्रे गौतम दि मसागी असोकपा खुदिमक अनाबा खुदिमक मांगखरे मनाउ नुपा कदायदा चटखरे हाइदुना अंगावबुगुमने इमुंग अदुगी का खुदिंगदा कोचत चत्तुना रामन थिरि युमदुई मनुंगदा रामन लेत्रे खंगबगा गौतम मपाना थोरखि अदुगा मपाना कुमै येंगलिबा खुंजासिंग अदुदा असोकपा नुपा अमा मफम असिदा लाक्लम्बरा हंगली अदुबु खुंजासिंग अदुदि इसाव सावरि अदुना निंथि नुंगाइना पापखुम अमत्ता पिबिरखिदे उदे खंगदे हारि अदुबु गौतमसु हनबा लेते खुंगंग अदुगी लेरक खुदिंगदा मखोंग सेगली चत्तुना असोकपा मनाउ नुपा उखिब्रा हंगली रामन बु कोइथि थिरि मतंग असिदा पुलिस की रेडियोदा पुलिस अमना पाउ पिरखि खुंगंग अमगी मचिदा असिब हक्चांग अमा लेरे गौतमगा लेमिनरिबा पुलिस अदुना हंगली मियोयदु मसक खंगलबरा मसादा आईडी कार्ड यावरमब्रा पुलिस अदुना मु रिपोर्ट पिरei मसकसु खंगदे मसादा आईडी कार्ड सु यावरकते पुलिसना पिरकलिबा पाउ से तारबदा ngasayadagi ngamda kochen chenjaduna manaw nupa thiramba gautam lebak makhada phamthakre masak khangdaba asi bhakchang do kanagi hakchang no khanglabagum gautam manaw nupa kanba ngamhodabagi mathwai chakna kapli adubu mayam jangdana sathina phubi khibana maram oiraga khonjel thongna kappadi ngamjade sor bhawa chaning tan khonba ngamjadana phungat na kapli adubu gautamna manaw nupa raman kauduna kappa matamda mamittagi i oina chentharakhi asomdana jumpana rehab center manungda leramba staff sing aduda मागी सिंजंग उतुना अच्छेला कदायदा लेख्रे हंगलै रेप ऑफिस मनुंग दिलेरमी स्टाफना पीएमन इंगना हाइरे अच्छेला दि मफम असिदा लेते अदो अच्छेला ना नंगोन करी तरमगे हाइबदो एंगोन मयेक सेंगना हायो जुम्पाना यामना साउन कुमलै अच्छेला ना आइगी चान पि चंपा हुरानदुना पुबिख्रे असोमदना गौतमना सोर हरम फाव ngamjadana यामना वाना कबलिबम मफम अदुदा ngasai raman na imungdegi tholoppa matamda thengnakiba naha ahum adu lakhi naha ahum aduna ki jana gautam da wa khra harakhi mathangi sindana police mayam sangdana raman gi hakchang police gari mathakta thangkalakhi aduga police amana magi mathak thongba officer da pau pidi machimana ani ma khaujiki oina de hingli aduba makhoi ani ma ki phebam di onthong na sokle raman din nongmaina palame kayam kuina hingani hospital jauba ngamgani ngamai khangde gautam su ngasai degi masagi anaba asokpa kaw makai raman phangdaba yade haiba achitpa wakhal amada koithi thirubani aduna raman gi asokpa hakchang police mayam sangdana hospital da punana section da senari bu ubada mana wazaramba pakacharamba singdo kokle magi pathanaba matam yoraklabagum sor sang khondok lui aduba mikop adumakta da gautam waban heman khidana gyan mangduna famtharakhi mayam changdana gautam bu sogat pire aduga machimanaw animakpu hospital da punana ambulance gari mathak thapkat pire matang asida police headquarter dagi call ama lakhi gautam machimanaw bu senari bu police aduda athuba matamda jumpa fangnana bu thiru chu hairi maramdi jumpa na thabak toramba imung adugi madam dayana macha khuran bi khre haidana jumpa gi mathakta case ama torakle aduna mumbai dagi police achawa mayam lakadawri aduna atuba matamda jumpa pharaga purakadabani hairi police na sanari bawari du taruraga gautam na police ta hairi jumpa di mara lejadabani madam dayana miro labi jumpa gi mabung da paisa mayam ama pisilaga jumpa khangandana
ꯃꯆꯥꯅꯨꯄꯤꯕꯨ ꯂꯩꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯨꯝꯄꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯗꯨ ꯗꯌꯥꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨꯗꯤ ꯁꯥꯔꯅ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯊꯪꯁꯤꯟꯗꯅ ꯒꯧꯇꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯦꯝꯕꯨꯂꯦꯟꯁ ꯇꯣꯡꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯝꯕꯨꯂꯦꯟꯁ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯐꯣꯟ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯅꯦꯝ ꯇꯦꯛꯇ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯆꯦꯂꯥꯜ ꯀꯧꯏ ꯍꯥꯏꯅ ꯊꯦꯠꯂꯤꯕꯗꯨ ꯎꯔꯛꯈꯤ ꯑꯆꯦꯂꯥꯜꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯥꯏꯔꯤ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯆꯦ ꯆꯥꯡ ꯃꯁꯤꯡ ꯁꯨꯍꯜꯂꯝꯃꯣ ꯄ꯭ꯔꯣꯁꯦꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯟꯕ ꯌꯥꯅꯅꯕ ꯁꯤꯜꯂꯝꯃꯣ ꯑꯆꯦꯂꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯒꯧꯇꯝꯁꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯔꯤ ꯑꯁꯣꯝꯗꯅ ꯔꯤꯍꯦꯕꯀꯤ ꯁ꯭ꯇꯥꯐꯗꯨꯅ ꯖꯨꯝꯄꯥꯗ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯁꯣꯇꯦꯂꯥ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯁꯨꯔꯤꯂꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯈꯤꯕꯅꯤ ꯑꯗꯨꯒ ꯁꯣꯇꯦꯂꯥꯜꯗꯤ ꯍꯧꯖꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯑꯦꯝꯕꯨꯂꯦꯟꯁ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯖꯨꯝꯄꯥꯅ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯤ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯌꯨ ꯁ꯭ꯇꯥꯐ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯖꯨꯝꯄꯥꯒ ꯊꯦꯡꯅꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯖꯨꯝꯄꯥꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯑꯩꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯁꯟꯗ ꯆꯠꯀꯗꯕꯅꯤ ꯑꯁꯣꯝꯗꯅ ꯑꯆꯦꯂꯥꯜꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯍꯣꯁꯄꯤꯇꯥꯜ ꯌꯧꯁꯤꯜꯂꯛꯂꯦ ꯔꯥꯃꯟꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯄꯨꯁꯤꯜꯂꯛꯈꯤ ꯗꯣꯛꯇꯔꯅ ꯔꯥꯃꯟꯒꯤ ꯑꯁꯣꯛꯄ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯑꯆꯦꯂꯥꯜ ꯑꯁꯣꯛꯄꯒꯤ ꯃꯁꯥꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯑꯃꯨꯛꯇ ꯆꯦꯛ ꯇꯧꯊꯣꯛꯎ ꯑꯆꯦꯂꯥꯜꯅ ꯔꯥꯃꯟꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯨꯝꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯁꯨꯔꯤꯂꯤꯒꯤ ꯔꯤꯍꯦꯕ ꯀꯥꯔꯗ ꯑꯗꯨ ꯊꯦꯡꯅꯔꯛꯈꯤ ꯔꯤꯍꯦꯕ ꯀꯥꯔꯗ ꯑꯗꯨ ꯎꯔꯨꯕꯗ ꯑꯆꯦꯂꯥꯜ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯑꯗꯨꯅ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯍꯥꯊꯨ ꯆꯦꯟꯊꯣꯛꯈꯤ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯑꯆꯦꯂꯥꯜꯗ ꯆꯤꯡꯅꯔꯤꯕ ꯒꯧꯇꯝꯅꯗꯤ ꯑꯆꯦꯂꯥꯜꯒꯤ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯕ ꯄꯣꯛꯂꯛꯂꯤ ꯑꯗꯨꯅ ꯑꯆꯦꯂꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯞꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯆꯦꯂꯥꯜ ꯀꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯒꯧꯇꯝꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯍꯣꯁꯄꯤꯇꯥꯜ ꯁ꯭ꯇꯥꯐ ꯑꯃꯗ ꯐꯣꯟ ꯑꯃꯨꯛꯇ ꯋꯥꯏꯖꯒꯦ ꯄꯨꯂꯤꯁꯇ ꯀꯣꯜ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁ꯭ꯇꯥꯐ ꯑꯗꯨꯅꯗꯤ ꯑꯣꯟꯈꯠꯇꯨꯅ ꯍꯪꯁꯤꯜꯂꯛꯏ ꯄꯨꯂꯤꯁꯇꯗꯤ ꯀꯩꯗꯧꯕꯒꯤ ꯀꯣꯜ ꯇꯧꯗꯣꯏꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯑꯆꯦꯂꯥꯜ ꯀꯥ ꯑꯃꯗꯒꯤ ꯗꯣꯀꯨꯃꯦꯟ ꯈꯔ ꯄꯨꯔꯒ ꯊꯣꯔꯛꯈꯤꯕꯗꯣ ꯒꯧꯇꯝꯅ ꯎꯔꯝꯃꯤ ꯑꯗꯨꯅ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯃꯇꯝ ꯑꯃꯠꯇ ꯃꯥꯡꯍꯟꯗꯅ ꯑꯆꯦꯂꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤ ꯑꯆꯦꯂꯥꯜꯅ ꯆꯪꯈꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯒꯧꯇꯝꯁꯨ ꯇꯨꯃꯤꯟꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯆꯦꯂꯥꯜꯅ ꯀꯥ ꯃꯅꯨꯡꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯂꯨꯝꯗꯨꯅ ꯌꯦꯡꯊꯣꯛꯂꯝꯃꯤ ꯀꯥ ꯃꯅꯨꯡꯗꯅ ꯑꯆꯦꯂꯥꯜꯅ ꯁ꯭ꯇꯥꯐ ꯑꯃꯗ ꯍꯥꯏꯔꯤ ꯑꯉꯥꯡꯒꯤ ꯕꯔꯊ ꯁꯔꯇꯤꯐꯤꯀꯦꯠꯇꯨ ꯈꯔ ꯊꯨꯅ ꯁꯦꯝꯃꯨ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯁꯠ ꯄꯤꯊꯣꯛꯈꯤꯅꯕ ꯇꯧꯁꯤ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯒꯧꯇꯝꯗꯤ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯅꯔꯁ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯏꯟꯆꯥꯔꯖ ꯗꯣꯛꯇꯔ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯅꯔꯁ ꯑꯗꯨꯅ ꯏꯟꯆꯥꯔꯖꯀꯤ ꯔꯨꯝꯗꯤ ꯑꯁꯣꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯛꯏ ꯒꯧꯇꯝ ꯏꯟꯆꯥꯔꯖꯀꯤ ꯀꯥ ꯇꯝꯅ ꯃꯈꯣꯡ ꯆꯦꯛꯂꯤ ꯆꯦꯟꯈꯤ ꯃꯁꯤ ꯎꯔꯨꯕꯗꯅ ꯅꯔꯁ ꯑꯗꯨꯅꯗꯤ ꯍꯥꯏꯔꯤ ꯅꯪꯒꯤ ꯑꯁꯣꯛꯄꯗꯣ ꯍꯥꯟꯅ ꯂꯥꯌꯦꯡꯈꯤꯁꯤ ꯑꯗꯨꯒ ꯏꯟꯆꯥꯔꯖꯀ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯗꯨꯕꯨ ꯒꯧꯇꯝꯅꯗꯤ ꯍꯥꯏꯔꯤ ꯃꯁꯤ ꯑꯔꯨꯕ ꯋꯥꯐꯝꯅꯤ ꯊꯦꯡꯊꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯏꯟꯆꯥꯔꯖꯀ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯒꯧꯇꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯅꯔꯁ ꯑꯗꯨꯅ ꯊꯣꯡꯅꯥꯎꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯟꯆꯥꯔꯖ ꯗꯣꯛꯇꯔꯗꯤ ꯃꯄꯥꯟꯗ ꯂꯩꯔꯦ ꯒꯧꯇꯝꯅ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯏꯟꯆꯥꯔꯖ ꯗꯣꯛꯇꯔ ꯑꯗꯨꯒ ꯑꯆꯦꯂꯥꯜ ꯃꯈꯣꯏ ꯑꯅꯤ ꯂꯦꯞꯃꯤꯟꯅꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯑꯃ ꯄꯝꯕꯁꯨ ꯎꯔꯤ ꯃꯁꯤ ꯎꯔꯨꯕꯗ ꯒꯧꯇꯝ ꯀꯥ ꯃꯅꯨꯡꯗꯒꯤ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯧꯇꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯪꯂꯤ ꯅꯈꯣꯏ ꯑꯅꯤꯅ ꯄꯨꯔꯤꯕ ꯑꯉꯥꯡꯗꯣ ꯀꯅꯥꯒꯤꯅꯣ ꯋꯥꯍꯪ ꯑꯁꯤ ꯇꯥꯔꯕꯗ ꯏꯟꯆꯥꯔꯖ ꯗꯣꯛꯇꯔ ꯑꯃꯗꯤ ꯑꯆꯦꯂꯥꯜ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯒꯧꯇꯝꯕꯨ ꯅꯥꯀꯟꯗ ꯆꯤꯡꯊꯣꯛꯂꯤ ꯅꯪꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯂꯥꯌꯦꯡꯈꯤꯁꯤ ꯍꯥꯏꯔꯤ ꯒꯧꯇꯝꯁꯨ ꯍꯟꯕ ꯂꯩꯇꯦ ꯃꯈꯣꯏꯅ ꯄꯨꯒꯗꯧ ꯇꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯑꯉꯥꯡꯅꯤ ꯑꯉꯥꯡ ꯍꯨꯔꯥꯟꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯒꯧꯇꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯈꯤ ꯒꯧꯇꯝꯅ ꯂꯥꯎꯕ ꯇꯥꯕ ꯃꯇꯝꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔ ꯑꯃꯁꯨ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯅꯔꯛꯈꯤ ꯒꯧꯇꯝꯁꯨ ꯑꯆꯦꯂꯥꯜꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯑꯉꯥꯡ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯤ ꯂꯦꯞꯇꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯆꯦꯂꯥꯜꯅ ꯒꯧꯇꯝꯕꯨ ꯅꯥꯀꯟꯗ ꯆꯤꯡꯊꯣꯛꯑꯒ ꯊꯤꯅ ꯆꯩꯔꯤ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯃꯤꯒꯤ ꯃꯆꯥꯁꯤ ꯍꯨꯔꯥꯜꯂꯛꯄꯅꯤ ꯍꯥꯏꯔꯤꯗꯤ ꯀꯩꯒꯤꯅꯣ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗ ꯃꯆꯥ ꯄꯣꯛꯄꯒꯤ ꯕꯔꯊ ꯁꯔꯇꯤꯐꯤꯀꯦꯠ ꯂꯩꯕꯅꯤ ꯃꯈꯣꯏꯒꯤꯗꯤ ꯗꯣꯀꯨꯃꯦꯟ ꯁꯨꯅꯕ ꯌꯥꯎꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯒꯧꯇꯝꯅ ꯖꯨꯝꯄꯥꯒꯤ ꯕꯦꯒꯇꯒꯤ ꯇꯥꯍꯧꯕ ꯖꯨꯝꯄꯥ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯕꯒꯤ ꯐꯣꯇꯣꯗꯨ ꯎꯠꯂꯒ ꯍꯥꯏꯔꯛꯏ ꯀꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤꯃꯛ ꯅꯠꯇꯕ꯭ꯔꯥ ꯒꯧꯇꯝꯅ ꯐꯣꯇꯣ ꯄꯨꯊꯣꯔꯛꯄꯗꯨ ꯎꯕꯗ ꯗꯣꯛꯇꯔꯗꯤ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ ꯈꯪꯖꯔꯦ ꯑꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯏꯇꯛ ꯊꯛꯀꯠꯈꯩ ꯂꯦꯞꯂꯤ ꯑꯗꯨꯕꯨ ꯑꯆꯦꯂꯥꯜꯗꯤ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯂꯤ ꯒꯧꯇꯝ ꯑꯃꯗꯤ ꯑꯆꯦꯂꯥꯜ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯩ ꯌꯦꯠꯅꯕꯗꯨ ꯎꯔꯨꯕꯗ ꯅꯔꯁ ꯑꯃꯅ ꯏꯟꯆꯥꯔꯖ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯁꯥꯔ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯒꯧꯇꯝꯅ ꯄꯥꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒ ꯃꯥꯟꯅꯩ ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯁꯤ ꯑꯗꯨꯒ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯗꯨꯃꯛꯇꯤ ꯃꯁꯥꯃꯛ ꯑꯉꯥꯡ ꯍꯨꯔꯥꯟꯕꯗ ꯆꯦꯟꯅꯔꯤꯕꯅꯤꯅ ꯅꯔꯁ ꯑꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯁꯤꯜꯂꯛꯏ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯛꯀꯅꯨ ꯃꯅꯨꯡꯗ ꯄꯦꯁꯦꯟ ꯁꯦꯟꯅꯔꯨꯆꯣ ꯃꯇꯥꯡ ꯑꯁꯤꯗ ꯑꯉꯥꯡ ꯌꯥꯎꯔꯤꯕ ꯀꯥꯔꯗꯨ ꯆꯠꯈꯤꯕ ꯌꯥꯅꯅꯕ ꯍꯥꯏꯗꯅ ꯑꯆꯦꯂꯥꯜꯅ ꯒꯧꯇꯝꯕꯨ ꯂꯩꯃꯥꯏ ꯃꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯑꯣꯝꯁꯤꯜꯂꯤꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯊꯣꯔꯛꯑꯒ ꯑꯆꯦꯂꯥꯜ ꯑꯃꯗꯤ ꯗꯣꯛꯇꯔꯗ ꯑꯁꯣꯛꯄ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯕ ꯍꯧꯔꯛꯈꯤ ꯒꯧꯇꯝꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗꯦ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯁ꯭ꯇꯥꯐ ꯊꯥꯗꯣꯛꯑꯒ ꯃꯤꯒꯤ ꯑꯉꯥꯡ ꯍꯨꯔꯥꯜꯍꯜꯂꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨꯅ
ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗꯕ ꯃꯇꯩ ꯃꯅꯥꯎꯁꯤꯡꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯄꯒꯤ ꯀꯔꯕꯥꯔ ꯇꯧꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯂꯤꯁꯅ ꯖꯨꯝꯄꯥꯗ ꯍꯪꯂꯛꯏ, ꯅꯪꯅ ꯅꯆꯥꯅꯨꯄꯤ ꯌꯣꯟꯒꯅꯤ ꯍꯥꯏꯅ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯁꯤꯜꯂꯨꯔꯦ, ꯑꯗꯨꯒ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯀꯩꯒꯤ ꯍꯨꯔꯥꯜꯂꯤꯅꯣ? ꯖꯨꯝꯄꯥꯅ ꯀꯞꯅ ꯀꯞꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯃꯥꯅ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯕꯤ ꯃꯦꯗꯥꯝ ꯗꯌꯥꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯉꯝꯗꯦ, ꯑꯗꯨꯅ ꯖꯨꯝꯄꯥꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯗꯌꯥꯅ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯗꯤꯜ ꯑꯃ ꯇꯧꯅꯈꯤ꯫ ꯑꯗꯨꯕꯨ ꯖꯨꯝꯄꯥꯒꯤ ꯗꯦꯂꯤꯚꯔꯤ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯐꯥꯏꯕꯣꯛ ꯑꯅꯤ ꯄꯣꯛꯈꯤ꯫ ꯌꯥꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯖꯨꯝꯄꯥꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯦꯗꯥꯝ ꯗꯌꯥꯗ ꯄꯤꯈꯤ, ꯑꯗꯨꯕꯨ ꯗꯌꯥꯅꯗꯤ ꯖꯨꯝꯄꯥꯒꯤ ꯃꯆꯥ ꯑꯅꯤꯃꯛ ꯃꯥꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯖꯨꯝꯄꯥꯅ ꯑꯃꯨꯛ ꯀꯞꯅ ꯀꯞꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯀꯅꯥ ꯂꯩꯇꯦ ꯈꯪꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯏꯆꯥꯅꯨꯄꯤ ꯆꯝꯄꯥ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈꯤ꯫ ꯖꯨꯝꯄꯥꯒꯤ ꯋꯥꯔꯤ ꯇꯥꯔꯨꯔꯒ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯈꯪꯂꯦ ꯄꯩꯁꯥ ꯄꯥꯏꯕꯤ ꯃꯦꯗꯥꯝꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯨꯁꯣꯟꯕꯤ ꯀꯅꯥ ꯂꯩꯖꯗꯕꯤ ꯖꯨꯝꯄꯥꯗꯒꯤ ꯑꯣꯏꯖꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯒꯧꯇꯝꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯔꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯗꯣꯛꯇꯔ ꯑꯃꯗꯤ ꯑꯠꯁꯦꯂꯥꯜꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯌꯦꯡꯍꯜꯂꯣ ꯍꯥꯏꯔꯛꯂꯤ꯫ ꯒꯧꯇꯝꯅꯗꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯃꯥꯟꯅꯗꯨꯅ ꯑꯉꯥꯡ ꯍꯨꯔꯥꯟꯕꯒꯤ ꯀꯔꯕꯥꯔ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯔꯤ꯫ ꯃꯌꯥꯝꯅ ꯑꯣꯝꯁꯤꯟꯅꯔꯛꯄ ꯋꯥꯍꯪ ꯀꯌꯥ ꯍꯪꯕ ꯍꯧꯅꯔꯛꯄꯁꯤꯗ ꯑꯠꯁꯦꯂꯥꯜ ꯑꯃꯗꯤ ꯗꯣꯛꯇꯔ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯈꯨꯠꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯐꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯖꯨꯝꯄꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯨꯂꯤꯁ ꯑꯗꯨ ꯎꯕꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯔꯛꯂꯤꯕ ꯑꯉꯥꯡꯗꯣ ꯀꯥꯔ ꯃꯅꯨꯡꯗ ꯌꯥꯎꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯆꯥꯔꯖ ꯗꯣꯛꯇꯔꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯄꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯆꯦ ꯆꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯨꯅ ꯌꯥꯎꯕꯅꯤ꯫ ꯒꯧꯇꯝꯅ ꯈꯨꯝꯂꯛꯏ, ꯁꯥꯁꯤꯟꯅꯕ ꯆꯦ ꯆꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯠꯁꯦꯂꯥꯜ ꯑꯃꯗꯤ ꯁ꯭ꯇꯥꯐ ꯈꯔ ꯃꯥꯟꯅꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯕꯔꯊ ꯁꯔꯇꯤꯐꯤꯀꯦꯠ ꯍꯧꯖꯤꯛꯇ ꯁꯥꯈꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯊꯣꯔꯛꯂꯒ ꯄꯨꯂꯤꯁꯇ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯁꯦ ꯍꯨꯔꯥꯜꯂꯛꯄ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯖꯗꯦ꯫ ꯗꯣꯛꯇꯔꯅꯗꯤ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯀꯣꯚꯤꯗ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯌꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗ ꯂꯨꯄꯥ ꯂꯥꯈ 2 ꯄꯤꯈ꯭ꯔꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯁ꯭ꯇꯦꯁꯟꯗ ꯆꯠꯀꯗꯕꯅꯤ, ꯁ꯭ꯇꯦꯁꯟꯗ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯟꯅꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯨꯝꯄꯥꯅ ꯒꯥꯔꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯌꯦꯡꯂꯨꯏ꯫ ꯑꯉꯥꯡ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯆꯝꯄꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯨꯝꯄꯥꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯃꯨꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯆꯝꯄꯥꯕꯨ ꯅꯨꯡꯁꯤꯅ ꯆꯦꯠꯅ ꯀꯣꯟꯕꯤꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯇ ꯍꯟꯅ ꯍꯟꯅ ꯆꯨꯞꯄꯤꯔꯤ꯫ ꯃꯥꯡꯂꯨꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯕꯗ ꯍꯔꯥꯎꯕꯅ ꯄꯦꯟꯖꯕꯅ ꯍꯦꯃꯟꯈꯤꯕꯅ ꯖꯨꯝꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯇꯣꯜꯂꯕꯤ ꯖꯨꯝꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯖꯨꯝꯄꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯒꯧꯇꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯨꯔꯒ ꯒꯧꯇꯝꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯧꯇꯝ ꯃꯅꯥꯎꯅꯨꯄꯥ ꯔꯃꯟꯒꯤ ꯕꯦꯗ ꯃꯅꯥꯛꯇ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯔꯃꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅ ꯔꯃꯟꯁꯨ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫